GPay sina ta karem no phamje oil legre akhoi je pura scammer oiba aina bu ngasi EMI singdana leigadro fraud tawba aina bu ngasi yumpham ama yaudana ai leigadro aina ngasi GPay gaina ga mayam na yam kan karem nei se yankhai chama da nuti gi chak pijar pai se aduki mate achauba budget amne sha amane relief ke mayam duna ron akhoi su saluk nifu dang yankhai dang sama dang yaw o haibada no di kamaina hairuni lani phammani ron noina mayam ge khara hona bi bab do hoibani na chima noina ngambiro na lising tara kun gi hairam boy di phai lupa la manga taruk pi bo pot tuma khoi dang ngammo na hairamani rohan na IDP sijinaraga paisa tali haidana dumain tarok pado as mayam na comment ga tawje as angang lising ani lupa kucha as ayo re ma di mayam na di am haiba lala lenje mayam na yamna ina khunba mayam de ga paisa khairaga ta lak thada taw bab oin oi mayam yam toy hange nang pisa kyam le ge ron election thengna du sibo na mayam na hai nang phagi tani ron tawganu nache brinda lep khriduni ka de mahesh lep piduni ka de let the people decide regional oigara independent oigara even if necessary national party the congress pu oisanu mayam na decision lorok pado adum ai chatke whatever Rohan na any party laksanu but moi has except BJP example ni fake promises se khara tok patare yes nahadi pame haiba adimu party su mu nungsi haiba ado naha pame dana naha duna independent oina lepa akanda congress BJP na sum tawle gadi adom gi apam do phangwai akhoi di yut nyam kan biro singaw lengaw khara ngang bangam mi su darkar legani diplomacy sum ngai ngai dang hoi ngasi lekha tabani. Hello everyone, Mayambu Taram Okchari. Nme Tv na sandok chaba ekogi future hariba thoramasigi ahan episode ta ngase ekoina unazagadoriba adungumlaba personality ase miyam thoidok hendokna khangnaraba adungumlaba personality ama khangni masamak yamna naha oina khogi Manipur da thoiba even akoi Manipur gi outside ta have tare khogi tholopa any issues khuding makta khogi masamaki full contribution piraga lakpa involvement adum saung saru yaraga laiba adungumlaba personality ama khangnei miyam su thoidok hendokna khanglaba adungumlaba personality ni miyamgi Cycling for Humanity, Mr. Rohan Philem. Ahan magtada Rohan bu Nme Tv ki maike dige taram nokchari. Thank you. Wari shananing budi miyam le Rohan dai di khoigi mayam na su khangning ba hai tare ko. Am saleram doini ado hoziki oiba Manipur gi situation siga related oiba da hai tare ko. We han digi already koi Rohan se dum Manipur gi thopa issues mayam dang contribution piraga lai even khoigi covid ki matamda adagi Manipur gi thoiba 2023 gi May 3 dagi tholaiba Manipur conflict adukimati khoigi fill the chala ground fill report loba adagi even khoigi village volunteers gi mating pang dum tawraga sulai ko as a youth social activist ama oina habe tare ko hoziki Manipur sida leriba issues me amam like ko social issues me amam like ko drug issues ko amam like adubu youth ama oina Manipur gi hoziki current situation se kari hana define to we first of all by the way koigi akoi ngasi smaina NME na laperaga sigi aigi episode ama smaina ai platform bibi baduga leba myam da aigi oiba mod khara aduga aigi oiba on koigi voice ama pina na wei damakta platform bibi tang tasung kai dan thaga chari hazigi question da laksin jarabada tawudi hojiki akoi Manipur situation se pura system jemati mathong maram khangda system ama budi foire because koigi hoi government ama budi la after PR mayamna yamna sauna koigi PR thambiyo na hayo matung de government am la hojik su praja mayam je wakatpa matamda or kai gumba ma haiba matamda any issues gi matangda address to gudoi je kana no haiba ma aidi mafam marang mai khang da bi dai tare ko adagi magi kaino ma reporting oi gadaba agency ama su ilei tabagi mo ma di dum lei aluga khwaidai laiba thiba sidi ai state ama panba state amagi lengak ama leiba matamda or akoigi society mamang hai tagi mamang thak tagi hauna khoi gi chahi lising ani pandana la abo puari gaina ga hainai se sigi smai sum lagu matamda wakat phamama natraga thaksi kasi ବ୍ୟବହାର ma niti niyom ma hierarchy ma protocol ma has maintain tawdong ne adugi pochimdi Manipur da pungchai jai yes pungchai jai mina si ahan jidana koi si hai ga dong ni or phanayam na khoi ni yaning da ba leira ka su sigumba ahan namana akoi da wa hai pa matam da sigi authorities na wa hai pa matam da akoi na in ga dong ni ta ga dong ni hai se
ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯄꯨꯔꯥ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯟꯁꯤꯗꯗꯤ ꯑꯗꯨꯝ ꯈꯟꯅ ꯆꯩꯅꯕ ꯑꯅꯤ ꯊꯣꯛꯄꯗ ꯑꯃ ꯊꯣꯛꯄꯗ ꯃꯤ ꯌꯥꯝꯕ ꯒ꯭ꯔꯨꯞꯇꯨꯅ ꯑꯗꯨꯝ ꯉꯝꯃꯦ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯤ ꯌꯥꯝꯕ ꯒ꯭ꯔꯨꯞꯇꯨꯅ ꯉꯝꯃꯦ ꯈꯤꯇꯪ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯒ꯭ꯔꯨꯞꯇꯨꯅ ꯉꯝꯃꯦ ꯈꯤꯇꯪ ꯚꯣꯏꯁ ꯑꯞ ꯔꯦꯖ ꯑꯞ ꯑꯗꯨꯝ ꯇꯧꯔꯨꯕꯗ ꯏꯚꯟ ꯑꯍꯟ ꯂꯃꯟꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯁꯨꯝ ꯑꯣꯟꯁꯤꯟꯅꯕ ꯁꯤꯒꯤ ꯏꯃꯦꯖꯁꯤꯃꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯎꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯒꯤ ꯌꯥꯝꯅ ꯑꯃꯔꯣꯝꯗ ꯑꯩ ꯁꯤꯗꯤ ꯑꯐꯕꯅꯦꯅꯗꯤ ꯂꯧꯖꯗꯦ 이 마셈다 호직 for different personal agendas 하이따레고 Yes. 아마나 온친나바 아마나 온친나바 파네암 하이즈누 아이원데 파네암 누가이따바 레이버세 레박시기 어포이나 카라 tawriba makhaydi kharasu kangsinada kharasu usinada haisi adum darkar leba pot oigani asia koini am yaknaba sembai wanate kuki ga goiga jig lan tawnari kuki ga maitai ga lan tawnani ngai manung sida kuki ki strategy or kuki gi mayok ta na chaga kuki sing sidagi maitai sing kannanaba role lawjagi ma mayam ama aidi to phutu asi adu ngasi dumaina role lawgiba mayamsi mabu yaningdaba group kharana awon sinni moida moigi ajigi group sina moksu yaningdaba group to da su on sinni adu sigi dum tripartite hai tare ko adum circle lama dum lei dana amma na mon chaini x na y mon chaini y na z on chaini z to no mo x on chaira kani swai to ga dum rolling leina leiri mayam se adu taseng mai di masi yamna phattaba akogi society leiba chahi lising ani gi puari ga idudi angang da lai takpada ngang da phajana na ba dialogue lom noina chatkreba adu chahi ani henbagi puari ga haiga akhoi gi hojik leiba structure adi leiba khoi gi formation ja masidi amarom da haiga thaksi kasi bebar niti niyom egi ngang ga da ba tau ga da ba hai ga ba semtam nai trai tare ado yamna nuai taba stage amda leiri na mai tawai okay idi kanana karambada wakatoino habigi system se pra fail we bagi ma all the lay ba tare ko se gileri ba situations da ado daro na dum di sigum bagi mayam se system fail oi hai taraga so ko gi ngasi faw ba di dum mayam gi seba to bus di left na mak tawri ni ko mayam gi seba to ba ha ba si mak to bo ko gi ups and downs dum lay gani we miyam mi chai dum cha ha ba so dum tawri daron mak ta so dum isa mak to take na biri ni ko ado sigum mayam se ko ni idi mi chai ta ba adagi even threat for la am gani ko threat for la pa sa ko kamaina handle tawi kaigum kanda khogi aina su yamna hotnari sibu khangbidre aduna ai to asira kana ga khalakpa ga yawbra kamaina tawi hai mioi ko wani ni yawdabdi natte hoi aina ju ai clarification thamjana na ba haigatra natra ai voice phajana raise up tau kadause kaigum kanda su hoida tumin leiselage da haidana su dum leiba su dum yawdaba natte example ni dum michai je dum chabe abadum chare chaibe abadum tabe abadum tare ado hoi marakta miyo ko banina nuaite tawbadabu ngangoi daba hairoi daba me amasu hairaktabadi nate mina su ko palloi daba me ama dum palle example ni ngasi khoi gi aina ngasi gp ga na me amna yam kan karem nei se tasengbai di 2020 corona hoba matam sida feeding the hungry campaign che mayam na su ubi hoba kangun hai tare ko chahi ani makhai hena mi mayam da chak pija be program haibasi chahi ani makhai hena mi yankhai chama da nungti gi chak pija pa je aduki mate achoba budget amne sha mane matam du da mayam na su khangbi ga dabse mayam na khaiba haise da loi relate to ya ponte isa gi su oi jaba khara hana preparation tawraga isana preparation tawriba khara du da mayam na pangselakpa khara du ga tawraga mapung haibado pharaka doini adu duna matam du da chahi ani makhai khoina tawje adum struggle tawe hotel adum akoina pochai lawrubagi bill tum thi daba matam adai mina pangselakpaduna konaraktawa matam adai even 2021 da phase ama yawgimne akhoi quarantine center sing sida sarkarna mayumdagi chak silakadabani khoi sarkarna piro haba timing macham su yawgimne bako adugodo mayam duna matam du da aina chak alla yen manina lift ke mayam duna ron akhoi su saluk nifu dang yang khai dang sama dang yaw o haibada
ꯅꯣꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔꯨꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯔꯛꯄꯗꯨ ꯀꯃꯥꯏꯅ ꯏꯇꯣꯝꯗꯒꯤ ꯍꯥꯔꯠ ꯑꯟꯕꯅꯤꯅ ꯉꯝꯅꯤ ꯈꯨꯠꯁꯨꯃꯟ ꯍꯥꯏꯁꯤꯗꯤ ꯑꯩ ꯉꯁꯤ ꯖꯨꯒꯥꯂꯤ ꯁꯨꯕꯗ ꯂꯨꯄꯥ 800 ꯐꯪꯕ ꯌꯥꯏ 1000 ꯐꯪꯕ ꯌꯥꯏ ꯑꯩꯅ ꯅꯨꯃꯤꯠ 50ꯅꯤ ꯁꯤꯕꯗ ꯂꯨꯄꯥ 50,000ꯅꯤ ꯑꯩꯅ ꯇꯧꯒꯗꯣꯏꯕ ꯊꯕꯛꯇꯨꯗꯤ ꯅꯣꯡꯃꯗ ꯂꯨꯄꯥ 10,000 10 ꯑꯗꯨꯃꯥꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗꯤ ꯑꯃꯔꯣꯝꯗ ꯃꯌꯥꯝꯗꯩ ꯈꯥꯏꯔꯛꯇꯕ ꯌꯥꯔꯣꯏ right way of ꯐꯟꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯒꯤ ꯐꯣꯔꯃꯦꯁꯟ ꯑꯃ ꯄꯨꯔꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯄꯤꯔꯛꯏꯕ ꯄꯨꯔꯛꯑꯝꯃꯤꯕ ꯄꯣꯠ ꯆꯩ ꯑꯗꯩ ꯏꯚꯟ ꯑꯩꯅ ꯄꯩꯁꯥ ꯅꯠꯇꯕꯤꯗ ꯃꯌꯥꯝꯗꯒꯤ ꯄꯣꯠ ꯆꯩ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯀꯥꯏꯟ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯑꯗꯩ ꯄꯣꯠ ꯆꯩ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯒꯁꯨ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯤꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯀꯟꯅ ꯇꯧꯒꯦꯗꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯥꯛꯄ ꯖꯔꯅꯤꯗꯣ ꯂꯥꯟ ꯌꯧꯔꯦ ꯂꯥꯟꯗ ꯑꯩ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯌꯥꯔꯛ ꯇꯣꯡꯉꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯕꯠ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯡꯉꯦ ꯀꯩ ꯃꯔꯝꯒꯤꯗꯃꯛꯇ ꯀꯨꯀꯤꯅ ꯁꯣꯝꯗ ꯊꯥꯗꯔꯛꯏꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯉꯥꯡꯉꯛꯏꯕ ꯋꯥ ꯈꯥꯏꯔꯛꯏꯕ ꯄꯩꯁꯥ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯅꯥꯃꯍꯤꯖꯝ ꯆꯠꯆꯕ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤꯇꯤ ꯑꯃꯈꯛꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯀꯠꯐꯝꯁꯦ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯔꯤꯂꯤꯖꯟ ꯁꯦꯟꯇꯤꯃꯦꯟ ꯔꯣꯝꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯀꯣꯔꯤ ꯐꯥꯕꯒꯤ ꯑꯣꯏꯔꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯙꯧ ꯁꯅꯥꯃꯍꯤꯒꯤ ꯑꯦꯅꯤ ꯃꯔꯤ ꯂꯩꯅꯕ ꯃꯟꯗꯤꯔ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯥꯏꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤꯗ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯁꯦ ꯀꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯦꯟꯗꯅ ꯂꯥꯎꯕꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯔꯤꯕ ꯃꯩꯇꯩ ꯈꯔ ꯑꯗꯒꯤ ꯑꯁꯥꯝꯗ ꯇꯥꯕꯤꯔꯤꯕ ꯀꯁꯥꯔ ꯃꯥꯏꯀꯩꯗ ꯇꯥꯕꯤꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯔꯨꯅꯥꯆꯜꯗ ꯇꯥꯔꯤꯕ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯗꯥꯏꯁꯄꯣꯔꯥ ꯈꯔꯁꯤꯅ ꯇꯥꯔꯀꯥꯟꯁꯤꯗ ꯍꯥꯏꯅ ꯇꯧ ꯑꯩꯈꯣꯏꯗꯤ ꯈꯨꯠꯇꯨꯝ ꯁꯨꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯦꯟꯗꯕꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯐꯝꯁꯦ ꯂꯩꯇꯦ ꯆꯔꯆ ꯀꯥꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯀꯣ ꯆꯔꯆ ꯀꯥꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯙꯔꯃꯗꯨ ꯏꯖꯔꯦꯜꯗꯒꯤ ꯍꯧꯈꯤꯕ ꯙꯔꯃ ꯑꯣꯏꯇꯥꯔꯒꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯑꯃꯗꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯁꯤꯜꯂꯝꯅꯤꯅ ꯆꯔꯆ ꯀꯥꯏꯔꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯃꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯦ ꯏꯟꯗꯤꯌꯥꯒꯤꯗ ꯑꯣꯏꯔꯣ ꯋꯦꯁꯇꯔꯟꯗ ꯑꯣꯏꯔꯣ ꯌꯨꯔꯣꯞꯇ ꯂꯣꯏꯅ ꯍꯦꯛꯇ ꯐꯣꯡ ꯁꯥꯈꯤꯗꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯇꯧꯀꯥꯟꯁꯤꯗ ꯃꯌꯥꯝꯅ ꯆꯔꯆ ꯀꯥꯏꯔꯦ ꯀꯥꯟꯗꯗꯤ ꯀꯔꯝꯕ ꯖꯥꯇꯤꯒꯤꯅꯣ ꯀꯨꯀꯤꯅꯦ ꯀꯨꯀꯤꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯗꯣ ꯌꯥꯝ ꯌꯥꯝꯃꯦꯌꯦ ꯀꯣ ꯍꯧꯖꯤꯛ ꯂꯩꯕ ꯀꯟꯗꯤꯁꯟꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯥꯒꯥ ꯀꯨꯀꯤꯒ ꯍꯧꯖꯤꯛ ꯀꯟꯅ ꯈꯟꯅꯔꯤꯕ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯁꯥꯟꯅꯈꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯙꯔꯃꯒꯤ ꯃꯐꯝ ꯊꯨꯒꯥꯏꯔꯦ ꯒꯥꯏꯁꯦ ꯍꯧꯖꯤꯛ ꯅꯥꯒꯥꯗꯗꯤ ꯁꯥꯟꯅꯕ ꯉꯝꯃꯔꯣꯏꯕ ꯕꯤꯀꯣꯁ ꯕꯣꯠ ꯑꯥꯔ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯗꯤ ꯗꯁꯥꯒꯤ ꯃꯊꯛꯇ ꯗꯁꯥꯅꯤ ꯑꯩꯈꯣꯏꯗꯤ ꯇꯥꯔꯤꯁꯦ ꯑꯁꯣꯝꯗꯩꯁꯨ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯀꯥꯎꯒꯨꯝ ꯇꯧ ꯑꯁꯣꯝꯗꯩꯁꯨ ꯑꯩꯈꯣꯏꯗꯤ ꯀꯥꯎꯁꯤꯜꯂꯛꯀꯨꯝ ꯇꯧ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯃꯌꯥꯏꯅꯦꯕ ꯆꯞꯄꯤꯁꯦ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯀꯨꯀꯤꯅ ꯀꯟꯅ ꯆꯔꯆꯀꯤ ꯃꯃꯤꯡꯗ ꯄꯩꯁా ꯈꯥꯏꯗꯅ ꯈꯣꯠꯇꯅ ꯐꯟ ꯃꯌꯥꯝ ꯑꯃ ꯔꯦꯁ ꯑꯞ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯠꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯗꯗꯤ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯔꯣꯜ ꯑꯆꯧꯕ ꯑꯃꯗꯤ ꯂꯥꯛꯑꯦꯀꯣ ꯍꯥꯏꯕꯁꯤꯗꯒꯤ ꯑꯩꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯅ ꯑꯩꯈꯣꯏꯗꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯩ ꯑꯩꯈꯣꯏꯒꯤꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯣꯄꯨꯂꯦꯁꯟ ꯂꯩꯖꯩ ꯇꯧꯕꯗꯧ ꯄꯩꯁꯥ ꯈꯥꯏꯔꯛꯄ ꯃꯇꯝꯗ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯥꯅ ꯈꯥꯏꯕꯤꯔꯛꯎ ꯍꯥꯏꯁꯦ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄꯁꯦ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯈꯥꯏꯍꯟꯗꯅꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯇꯧꯔꯛꯄꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯌꯥꯝꯗꯨꯗꯤ ꯎꯆꯦꯛꯅ ꯄꯥꯏꯔ ꯄꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ ꯑꯗꯣ ꯑꯗꯨꯒꯤ ꯆꯠꯂꯛꯏ ꯃꯌꯥꯝꯗꯣ ꯃꯤꯅ ꯈꯔ ꯀꯛꯄꯤꯔꯛ ꯑꯩꯉꯣꯟꯗ ꯈꯔ ꯊꯥꯕꯤꯔꯛ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯑꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯗ ꯂꯦꯛꯇꯣꯔꯤꯕꯅꯤ ꯆꯥꯗꯣꯔꯤꯕꯅꯤ ꯆꯠꯇꯣꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯕ ꯏꯃꯨꯡꯁꯨ ꯑꯣꯏꯗꯕꯅꯤꯅ ꯋꯦꯜ ꯇꯨ ꯗꯨꯁꯨ ꯑꯣꯏꯗꯕꯅꯤ나 ꯃꯌꯥꯝꯗꯨꯅ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯁꯨꯝ ꯇꯧꯈꯤꯕꯗꯣ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯣꯠꯅꯔꯨꯕ ꯐꯤꯗꯤꯡꯗ ꯍꯪꯈ꯭ꯔꯤ ꯑꯗꯒꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯩꯅ ꯋꯥ ꯉꯥꯡꯕꯒꯤꯗ ꯊꯥꯗꯈꯤꯕ ꯏꯐꯔꯠ ꯂꯦꯕꯔ ꯆꯠꯈꯤꯕ ꯏꯚꯟ ꯑꯩ ꯍꯧꯖꯤꯛ ꯃꯍꯤꯡ ꯀꯥꯔꯤꯒꯁꯦ ꯑꯗꯨꯗ ꯑꯍꯤꯡ ꯇꯨꯝꯃꯛꯇꯕ 2023 ꯁꯤꯗ 24 ꯁꯤꯗ ꯑꯍꯤꯡ ꯇꯨꯝꯈꯤꯗꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯒꯠꯂꯛꯄ ꯑꯗꯩ ꯄ꯭ꯂꯁ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯣꯄꯟ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯈꯪꯅꯔ ꯄꯣꯠꯅꯤ ꯂꯥꯟ ꯃꯐꯝꯗ ꯆꯠꯄ ꯍꯥꯏꯁꯤ ꯀꯩꯒꯨꯝꯕ ꯈꯔ ꯄꯨꯔ ꯆꯠꯇꯣꯏꯅꯤ ꯈꯨꯠꯇꯤ ꯍꯥꯡꯅ ꯆꯠ ꯌꯥꯄꯣꯟꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯑꯣꯄꯟꯗ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯗ꯭ꯔꯣꯟ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯦꯅꯥꯎꯟꯁ ꯇꯧꯗꯅ ꯄꯤꯈꯤꯕ ꯗ꯭ꯔꯣꯟꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯗꯤ ꯁꯤꯁꯇꯔ ꯂꯥꯛꯑꯅꯤ ꯐꯝꯃꯅꯤ ꯔꯣꯍꯟ ꯅꯣꯏꯅ ꯃꯌꯥꯝꯒꯤ ꯈꯔ ꯍꯣꯠꯅꯕꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤꯅ ꯁꯤꯃ ꯅꯣꯏꯅ ꯉꯝꯕꯤꯔꯣꯅ ꯄꯣꯠꯇꯣ ꯃꯆꯥ ꯃꯁꯨ ꯂꯨꯄꯥ
ꯂꯤꯁꯤꯡ ꯇꯔꯥ ꯀꯨꯟꯒꯤ ꯍꯥꯏꯔꯝꯕꯣꯏꯗꯤ ꯐꯩ ꯂꯨꯄꯥ ꯂꯥꯛ ꯃꯉꯥ ꯇꯔꯨꯛ ꯄꯤꯕ ꯄꯣꯠꯇꯨ ꯃꯈꯣꯏꯗ ꯉꯝꯃꯣꯅ ꯍꯥꯏꯔꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒ ꯊꯤꯔꯒ ꯔꯤꯁꯣꯔꯁꯇꯨ ꯈꯣꯝꯖꯤꯟꯗꯕ ꯌꯥꯗꯕꯅꯤ나 ꯃꯇꯝꯗꯨꯗ ꯂꯧꯈꯤꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯍꯣꯏ ꯑꯩꯒꯤ ꯈꯣꯡꯐꯝ ꯈꯔ ꯁꯣꯏꯕ ꯍꯣꯏ ꯁꯣꯏꯗ꯭ꯔꯁꯨ ꯌꯥꯕꯗ ꯑꯩꯅ ꯁꯣꯏꯔꯨꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯆꯪꯉꯨꯕ ꯑꯗꯒꯤ ꯍꯟꯗꯛ ꯑꯩꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝꯒꯤꯒ ꯔꯤꯖꯥꯏꯟ ꯇꯧꯕꯗ ꯀꯨꯀꯤꯅ ꯉꯥꯡꯉꯛꯄꯗꯤ ꯑꯩ ꯃꯣꯏ ꯂꯤꯁꯤꯡ ꯑꯃꯅ ꯉꯥꯡꯉꯛꯑꯁꯨ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯈꯪꯅ ꯉꯥꯡꯉꯛꯄꯗꯨꯗꯤ ꯁꯦꯟꯇꯤꯃꯦꯟ ꯌꯥꯝ ꯁꯣꯏꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯣꯏꯅ ꯍꯧꯖꯤꯛꯁꯦ ꯖꯤꯄꯦꯁꯤꯅ ꯍꯦꯛꯇ ꯀꯔꯦꯝ ꯃꯐꯝꯁꯦ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯏꯁꯥ ꯏꯇꯣꯝꯗꯁꯨ ꯈꯜꯂꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯒꯤ ꯏꯐꯨꯔꯨꯞꯁꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯨꯛꯅꯤꯡ ꯍꯜꯂꯒ ꯑꯩ ꯑꯃꯨꯛ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯏꯐꯨꯔꯨꯞꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯧꯅꯤ ꯍꯥꯏꯕꯗꯨꯒꯤ ꯄꯥꯟꯗꯝꯗ ꯐꯅ ꯌꯥꯝ ꯇꯣꯛꯀꯦꯁꯨ ꯑꯗꯨꯝ ꯈꯟꯗꯕ ꯅꯠꯇꯦ ꯍꯜꯂꯒꯦꯅꯁꯨ ꯈꯟꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯉꯁꯤ ꯇꯣꯛꯄ ꯌꯥꯗꯦꯀꯣ ꯍꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯈꯣꯟꯊꯤ ꯆꯥꯔꯁꯨ ꯆꯥꯅꯀꯣ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯗꯥꯔꯣꯅ ꯖꯤꯄꯦꯒꯤ ꯃꯇꯥꯡ ꯄꯟꯈꯤꯕꯗ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯂꯥꯛꯆꯧꯒꯦ ꯑꯩꯈꯣꯏꯒꯤ ꯇꯦꯛ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦꯕ ꯗꯥꯔꯣꯟꯁꯦ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯁꯤꯗꯤ ꯖꯤꯄꯦ ꯑꯦꯛꯇꯤꯚꯤꯁꯅꯤ ꯑꯩꯈꯣꯏ ꯏꯁꯨ ꯑꯃ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗꯒꯤ ꯐꯟ ꯗ꯭ꯔꯥꯏꯞ ꯇꯧꯔꯛꯑꯅꯤ ꯁ꯭ꯀꯦꯅꯔ ꯄꯨꯊꯣꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯖꯤꯄꯦꯗ ꯄꯩꯁꯥ ꯈꯣꯝꯃ ꯈꯣꯠꯂꯒ ꯇꯧꯔꯛꯑꯅꯤ IDPꯁꯤꯡꯁꯦ ꯏꯚꯟ IDPꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯏꯁꯥꯒꯤ ꯄꯔꯁꯅꯦꯜ ꯀꯥꯟꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩꯀꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯥꯎ ꯇꯨ ꯍꯦꯟꯗꯜ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯃꯨꯛ ꯗꯥꯔꯣꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯈꯛ ꯇꯧꯔꯨꯕꯁꯦ ꯃꯁꯤꯗꯁꯨ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯅꯦꯒꯦꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯊꯦꯡꯅꯒꯅꯤꯅꯗꯤ ꯊꯣꯛꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯃꯤꯌꯥꯝꯗ ꯂꯩꯔꯝꯕ ꯃꯤꯁꯀꯟꯁꯦꯞꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯤꯁꯀꯟꯁꯦꯞꯁꯟꯁꯦ ꯂꯩ ꯃꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯈꯔ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯛꯑꯅꯤ ꯈꯔ ꯂꯩꯔꯒ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯅꯕ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯛꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯗ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯃ ꯑꯗꯨꯝꯗꯤ ꯂꯩꯀꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯄꯔꯁꯦꯟꯇꯦꯖ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕ ꯁꯤꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯂꯩꯔꯤꯕꯁꯦ ꯗꯥꯔꯣꯟꯗ ꯏꯁꯥꯃꯛꯇ ꯊꯦꯡꯅꯕꯤꯔꯀꯥꯟꯗ ꯀꯃꯥꯏꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯈꯛꯇꯤ ꯄꯤꯅꯤꯡꯉꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯕꯤꯕ ꯑꯃ ꯆꯪꯉꯦ ꯑꯩꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯊ꯭ꯔꯨ ꯑꯩꯈꯣꯏ NME TVꯒꯤ ꯊ꯭ꯔꯨꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩꯁꯤꯅꯤ ꯅꯣꯡꯃ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯥꯂꯦꯟ ꯔꯦꯁꯇꯨꯔꯦꯟ ꯃꯆꯥ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯨ ꯂꯥꯛꯄꯤꯌꯨ ꯑꯩ ꯑꯗꯨꯝ ꯆꯦ ꯆꯥꯡ ꯎꯠꯆꯒꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯗꯣ ꯎꯠꯆꯒꯦ IDPꯒꯤ ꯃꯇꯥꯡꯒꯁꯦ ꯑꯩ IDPꯁꯤꯗꯩ ꯁꯨꯝ ꯍꯧꯖꯒꯦꯀꯣ IDPꯁꯦ ꯑꯩꯅ ꯂꯥꯂꯦꯟ ꯔꯦꯁꯇꯨꯔꯦꯟꯁꯦ ꯍꯥꯡꯇꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯁ꯭ꯇꯥꯐ ꯌꯥꯝꯗꯦ 6-9-9ꯒꯨꯝꯕꯗꯪ ꯑꯩ ꯊꯕꯛ ꯄꯤꯕ ꯉꯝꯃꯦ ꯃꯇꯝꯗꯨꯗ IDP 6-9ꯈꯛ ꯊꯕꯛ ꯄꯤꯕ ꯉꯝꯕꯁꯦ ꯑꯩꯅ ꯉꯝꯖꯕ IDPꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯇꯧꯖꯔꯨꯕꯗꯨꯗ ꯃꯣꯏꯅꯁꯨ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯃꯌꯥꯝ ꯂꯩꯔꯛꯄꯅꯤꯅ ꯃꯐꯝꯒꯤ IDP ꯃꯌꯥꯝ ꯑꯉꯥꯡ ꯃꯌꯥꯝ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯀꯣꯂꯦꯖ ꯀꯥꯕ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯨ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯤꯕꯤꯌꯨꯅ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯈꯜꯂꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯨ ꯍꯥꯏꯗꯤ ꯔꯦꯁꯇꯨꯔꯦꯟ ꯃꯆꯥ ꯍꯥꯏꯁꯤꯗ ꯃꯤ 50-100ꯗꯤ ꯊꯕꯛ ꯄꯤꯕ ꯉꯝꯄꯣꯟꯇꯦ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯇꯧꯁꯤꯗ ꯑꯩ ꯉꯝꯖꯕ ꯁꯛꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯑꯩꯅ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯁꯤ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯦ ꯑꯩ ꯒꯚꯔꯅꯔ ꯍꯥꯟꯅ ꯎꯅꯩ ꯑꯩꯅ ꯒꯚꯔꯅꯔꯁꯦ ꯁꯥꯔ I want to start something for the livelihood activities of internally displaced person. What can you please do? And man suggestion pide. You please consult the DCs also. I'll also try my level best to speak to them and also apprise this your proposal and man tawre. Alay ko Info West ki sir DC ko Sir Rajkumar da challe. Sir Rajkumar na documentic phajaba na dum welcome tawbire. Aina sir da phajana explain tawre tamoda. Tamo sumain tawdina school singse hapta amda orsu thamda orsu moina amurak anektang chance pibirakpada Imphal West da leiba school mayamjina amongtang pibirak thamada do moi roster ama sum chatpa yani sigi chain amakal akoisi sajen tawda Sir Rajkumar na su amaramdadi sargi initiative ni idea do puthoga keno tawbu khatane sir na nuksibidana order do thokpirakpadagi lamoi khonangkhong relief camp sagol tomba relief camp adai tongan Imphal West ki da rent ta leijaba IDP kharaga moi manaraga tawrakanda school da chalaga wa ngangbei thabaksina aina ngangdragadi ngangbina mi do leitamina angang sinu gyan tahanmam changdoine assembly da changaga sensitize tawdine kai maramgi tawdoino akhoi ji phamiba venue ji kwai nakna bada ji pari mom se khoi ngasi tai
ngasi Wednesday ngasi tai adagi KV langjing akhoi dum hapta amda amumrak tawi adagi si Don Bosco langjing khoi hangchit tai Friday da ko sumain taw gaina school gi magi roster jam pajan semaga angang sing sida mathang wa angang kanda Imphal West East Bishnupur da lay school sing je ina paktang na maina mobilization pira kana moida employment gi platform ma hai tare pi bane masana hojik chali auto da moi chali order moi masan lojari order low budget pa pre order do nong ala gong order pi budget pa admaina platform ma taw basida dum khoi gi ai bu nu shi bi da ba da gi hai ga da natraga sum ai ngon da ngangning bu do adoi sho na dum ngang bu do da Rohanna IDP sizinaraga paisa tali haidana admain tarok pa do adu dum adugi keno do laibiraga su ai haise lakpiu aigi mafamda IDP yamba yamda bayang khai chama ga lejari ai ngonda gi natabida moiga phamma ga phajana dum wari sahaba yabagi ai khudong sahaba dum pijage tawbadabu social media da hairo pot to kai ba na chumge lange do khangbi ni ga di Lagalenda you are most welcome phambiru law group oina lakpira phajana inquire tawbi ge su ka sukai de sagol tongba relief camp gi kangu ga phamina ga phajana wari sabi ba yani lamoi khonang khong gi kangu ga phajana dum phamina ga wari sana ba yani aduga mayamna khangbi ga da base amana akhoi school de order lak pa hai je order lak pa sida khudak tekta hadi keno pura chapa ya da mina chana thakna sing do pochai leiba haibam sung darkar le yes adugi iseng na short bagi thabak hai tare ko dai tayar ga short pai thabak sina aina tauba paisa je aina short laga for example ngasi mak je ai kam hai je ngasi je Don Bosco chingmai rong ne adagi Grace Academy ne aduga Pari Imom ne school ahum ngasi se moi chatloiba ado school ahum je lupa lising 37,000 muki pot pur chatlo ta lising mapan ni pot lema lai ngasi se lising mapan ni pot lema lak pa hai se moi gi profit khai dia tu loi chat khram ne satrana su pre order di tokselaga moi laudana chat khrama le si chakhi bai pot se je dukan gi singde ade yes moi gi khusuman ju Reno tau dia de profit tu di to khro lupa hoji gas am lupa lising ahum ga satru yaw kan jida lupa kun biba moi kili chana degi sandwich adegi lupa yang kai biba roll do yo la ganda kaya am bono moi na margin ka ngam doise adugi platform du sumu ai nai la len da pi ne ba sisin no no ai jaga sisin no to da bu order no ina pura pa do masing chap chan di puro manghan da na tau se na ade lemak pa hai se kai su yam lem dam ni na ngasi do yam aina for moina lemak pa se 400 kum 500 kum yen na jaba da moi marang kaina oi bane ngasi di lupa lising mapan ni pot lemam ni lupa chahum yen na chakre ado lo chahum yen na chakai se moi gi di dum lau ga da ba dum saruk to lo chakham ni lemo ba sing je kamai na lemo mo sing ga ji ki kaino me am do ai kamai phukat chige ai di dukan gi di sing de aponte adu gum bai struggle jo dum lai ta bana te mayam na ta koi gi asmayam na comment ga tau je as angang lising ani lupa ku tha as ayo re ma di pra crorepati ore idp sine ba pa guntra bi wa pot tu ma sana wa na ba tam da lupa kun ning kuni thoi chang ni lupa ni pa ne le ma lakti lipa le ma pot ai do auto khoi da nung ti gi lai bo auto driver tamo sing je no ma da yam da lupa lising ama de na ama chani bok sai moi ni school chat lo ba du gi distance tu gi matung ina tare moi yam da tham da lupa lising trawa kun di kan je ba auto gi bara pi de aponte adegi shele lang ka hundu pi de aponte ama so hai je go ai gi di aina tau jari je IDP mayam je siri dum laga khangbi ni ko comment pi be muta mayam na lupa lising taret tolop chaba hai se lupa lising taret se solop charaga chaba thak pa se kaino da bhara ga se dum kai hani noina sana puthok charaga lakpi haina transportation ya anamba dumai loi oi galli dana ko 7,000 8,000 9,000 pau chada ai gi na mu tawi je relief camp bedagi auto sina pora pai bhara se ai loi puthoi ne hangi be ju ai loi puthoi ne paisa se aduga every lunch breakfast hai tare even charaho amba pau yauna amu ai loina mu piraga mu khagi dune adu makhutta moina lemi ba 400 500 to adum pura moigi oina lemjagra ba paisa oi doine ba aduna amain taw panina somda di mayam da di mittu pangchau chauna uba ado khoi da di amarom da hai da ai gi wife ka ai ga yam kan yeng chela to ma ango khoi da di amarom da yam soe sok pai bo ka yam soke da ai pulsi da pannam ne ju wari jing je do ngasi Nme TV da hangam ne param palage ai EMI thingam da na ai EMI thingam da na hojik je NPA tare si haidok pam di thok ta bani ko mayam na sum kaino ma rom da chala me na sum hai
ꯑꯩꯒꯤ ꯅꯨꯄꯤꯒꯤ EMI ꯁꯦ ꯊꯤꯗꯕ ꯀꯨꯏꯔꯦ ꯑꯩ ꯏꯁꯥꯒꯤ EMI ꯑꯩ ꯊꯤꯗꯗꯅ NPA ꯇꯥꯈ꯭ꯔꯦ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯇ꯭ꯔꯣꯡꯉꯥꯎꯕꯤꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯥ ꯑꯃ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟट ꯍꯥꯡꯈꯤꯗꯦ ꯑꯩ ꯊꯥ ꯑꯅꯤ ꯁꯨꯔꯦ ꯑꯩ ꯁ꯭ꯇꯥꯐꯀꯤ ꯇꯣꯂꯣꯞ ꯑꯩ ꯐꯨꯒꯠꯄ ꯉꯝꯗꯕ ꯁꯨꯝ ꯄꯩꯁꯥꯒꯤ ꯀꯟꯗꯤꯁꯟꯁꯦ ꯀꯌꯥꯝ ꯊꯤꯔꯤꯒꯦꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯥꯏꯕ ꯑꯗ IDP ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯎꯕꯗꯨꯗ ꯑꯩ ꯁꯨꯝ ꯂꯤꯊꯣꯛꯆꯔꯛꯏꯅꯤꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯃꯁꯛ ꯈꯪꯕꯤꯕ ꯔꯣꯍꯟ ꯐꯤꯂꯦꯝꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯔꯣꯔꯄꯇꯤꯅꯦꯅ ꯈꯜꯂꯤ ꯂꯥꯛꯄꯇꯤꯅꯦꯅ ꯈꯜꯂꯤꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯕꯦꯡ ꯑꯣꯐ ꯕꯔꯣꯗꯥ ꯕꯦꯡ ꯃꯃꯤꯡꯐꯥꯎ ꯄꯜꯂꯤꯁꯤꯅꯦ ꯑꯩꯀꯣ ꯕꯦꯡ ꯑꯣꯐ ꯕꯔꯣꯗꯥ ꯑꯩ NPA ꯇꯥꯗꯅ ꯑꯩ ꯈꯣꯟꯖꯦꯜ ꯔꯦꯁꯇꯨꯔꯦꯟꯒꯤ ꯍꯥꯟꯅ ꯂꯧꯈꯤꯕ ꯂꯣꯟ ꯑꯃꯨꯛꯀ ꯑꯩ ꯁꯤꯡꯕ ꯉꯝꯗꯦꯕ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯍꯥꯏꯌꯦꯕ ꯂꯥꯂꯥꯂꯦꯟꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯗꯩꯒ ꯄꯩꯁꯥ ꯈꯥꯏꯔꯒ ꯍꯦꯛꯇ ꯂꯥꯛ ꯊꯥꯗꯔ ꯇꯧꯕ ꯑꯣꯏꯕ ꯑꯩ ꯂꯣꯟ ꯂꯧꯖꯔꯒ ꯇꯧꯕ ꯔꯦꯁꯇꯨꯔꯦꯟꯅꯦ ꯑꯩ ꯂꯣꯟ ꯂꯧꯖꯔꯒ ꯇꯧꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯁꯣꯝꯗ ꯑꯉꯥꯡꯒꯤꯗꯤ ꯄꯤꯗꯕ ꯌꯥꯗꯦ ꯌꯨꯝ ꯕꯔꯥꯗꯤ ꯊꯤꯗꯕ ꯌꯥꯗꯦ ꯀꯣ ꯇꯧꯔꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝꯁꯤꯗ ꯏꯁꯦꯡ ꯁꯦꯡꯅ IDP ꯃꯌꯥꯝꯒꯤꯗꯤ ꯅꯣꯡꯃꯩ ꯈꯨꯠꯁꯨꯃꯟꯗꯨ ꯁꯤꯠꯀꯦꯔꯥ ꯁꯤꯠꯂꯣꯏꯔꯥ ꯃꯣꯏꯗꯤ ꯄꯤꯗ ꯌꯥꯄꯣꯟꯇꯦ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝꯅ ꯇꯧꯔꯛꯏꯕ ꯑꯦꯂꯤꯒꯦꯁꯟꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯄꯛ ꯄꯛꯇꯣꯏꯅꯤ ꯑꯗꯨꯗꯨꯅ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤꯗꯤ ꯄꯤꯗ ꯌꯥꯗꯦꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯑꯩ ꯉꯁꯤ ꯉꯥꯡꯉꯣꯏꯗꯣ ꯄꯜꯂꯣꯏꯗꯣ ꯃꯌꯥꯝꯁꯦ ꯁꯨꯝ ꯍꯥꯏꯗꯣꯔꯛꯏ ꯃꯌꯥꯝꯅꯁꯨ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯈꯪꯕꯤꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡ ꯋꯥꯏꯁꯦ ꯍꯥꯏꯗꯤ ꯍꯥꯏꯅꯗꯕꯅꯦ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯅ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯋꯦ ꯇꯧꯕꯗꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯏꯊꯣꯡꯗꯒ ꯑꯩ ꯑꯗꯨꯝ ꯅꯣꯛꯈꯤ ꯈꯥꯡꯕ ꯉꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯋꯥꯔꯁꯨ ꯁꯨꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯨꯝ ꯑꯣꯚꯔꯀꯝ ꯇꯧꯕꯗꯨ ꯉꯝꯃꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯃꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯟꯈꯤꯕ ꯑꯩ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯌꯥꯝ ꯆꯍꯤ ꯌꯥꯝ ꯁꯥꯡꯅ ꯑꯩꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯂꯩꯔꯛꯄꯅꯤna ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯈꯔ ꯈꯪꯉꯦ ꯑꯩ ꯋꯥꯏꯐꯁꯤꯗꯤ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯋꯥꯔꯤꯕ ꯂꯥꯏꯟꯁꯤꯗ ꯑꯩꯅ ꯗ꯭ꯔꯦꯛ ꯇꯧꯁꯟꯕꯅꯦꯕ ꯃꯥꯗꯤ ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯋꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯩꯅ ꯗ꯭ꯔꯦꯛ ꯇꯧꯁꯟꯕꯅꯦꯕ ꯃꯉꯣꯟꯗ ꯇ꯭ꯔꯣꯃꯥ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯔꯤꯛꯁ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯉꯣꯟꯗ ꯉꯥꯡꯁꯤꯟꯕꯤꯔꯛꯏꯕ ꯃꯌꯥꯝ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯉꯥꯡꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯄꯁꯦ ꯆꯞ ꯃꯥꯟꯅꯅ ꯃꯉꯣꯟꯗꯁꯨ ꯏꯐꯦꯛ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯀꯩꯝ ꯇꯧꯗꯦ ꯍꯟꯗꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯒꯤ IDPꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯆꯥꯏ ꯈꯣꯟꯊꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯏ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯍꯤꯡꯒꯕꯨꯗꯤ ꯑꯗꯨꯝ ꯇꯨꯝꯗꯦ ꯇꯨꯝꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯈꯟꯅꯩ ꯏꯕꯥꯅꯤꯁꯦ ꯇꯣꯛꯑꯁꯤꯔꯥ ꯍꯥꯏꯗꯤ IDPꯒꯤ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯁꯦꯅ ꯑꯗꯣ ꯑꯩꯅ ꯇꯣꯛꯑꯒꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯇꯧꯒꯨꯝꯁꯤ ꯀꯩꯒꯤꯅꯣꯗ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯄꯦꯟꯗꯕꯩꯅꯦꯅ ꯑꯩꯈꯣꯏꯅ ꯇꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯕꯛ ꯄꯤꯔꯤꯕ ꯃꯤ 50-100ꯁꯤꯗꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯈꯥꯎ ꯊꯥꯒꯠꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯣꯛꯈꯤꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯤꯟꯕꯤꯅꯕ ꯂꯥꯡꯕꯤꯅꯕ ꯂꯩꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯏꯁꯣꯔꯅ ꯑꯗꯨꯝ ꯎꯖꯔꯛꯄ ꯄꯣꯠꯅꯤꯀꯣ ꯑꯗꯨꯝ ꯃꯇꯝ ꯂꯥꯛꯈꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯖꯅꯤꯡꯕꯁꯦ ꯂꯥꯛꯄꯤꯌꯨ ꯊꯤꯒꯠꯄꯤꯌꯨ ꯑꯩꯒꯤ ꯀꯔꯤ ꯃꯥꯟꯆꯥꯡ ꯂꯩꯒꯦ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯟ ꯊꯨꯝ ꯄꯩꯁꯤꯟꯕ ꯃꯤꯅꯣ ꯑꯩꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯀꯔꯤ ꯂꯩ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯀꯌꯥꯝ ꯊꯤꯅ ꯂꯩꯒꯦ ꯒꯥꯏꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯉꯥꯡꯕꯗꯨꯗ ꯑꯩꯅ ꯄ꯭ꯂꯦꯠꯐꯣꯝ ꯐꯪꯗꯕ ꯑꯩꯅ ꯁꯨꯝ ꯁꯦꯡꯗꯣꯛꯇꯕ ꯋꯥꯅꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯌꯨꯝꯗ ꯂꯩꯔꯛꯇꯕ ꯀꯨꯏꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯕ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯌꯨꯝꯗ ꯆꯪꯕꯒꯤ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯐꯪꯈꯤꯗ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯤꯒꯤꯁꯨ ꯀꯥꯏꯗꯅꯕꯁꯨ ꯍꯣꯠꯅꯕ ꯏꯁꯥꯒꯤꯁꯨ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜꯗꯨꯗ ꯑꯗꯨꯝ ꯌꯥꯎꯔꯀꯥꯟꯗ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯁꯤ ꯐꯦꯃꯤꯂꯤ ꯋꯥꯔꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯤꯒꯦꯁꯦ ꯃꯔꯛꯇꯕꯨꯗꯤ ꯍꯣꯏ ꯂꯤꯊꯣꯛꯀꯨꯝꯁꯤ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯀꯥꯏꯅꯒꯗꯤ ꯍꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯁꯤꯁꯨ khitang ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗꯤ ꯈꯪꯍꯟꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯣꯡ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯁ꯭ꯀꯦꯃꯔ ꯑꯗꯒꯤ ꯄꯨꯔꯥ ꯁ꯭ꯀꯦꯃꯔ ꯑꯣꯏꯕ ꯑꯩꯅꯕꯨ ꯉꯁꯤ EMI ꯁꯤꯡꯗꯅ ꯂꯩꯒꯗ꯭ꯔꯣ ꯐ꯭ꯔꯣꯗ ꯇꯧꯕ ꯑꯩꯅꯕꯨ ꯉꯁꯤ ꯌꯨꯝꯐꯝ ꯑꯃ ꯌꯥꯎꯗꯅ ꯑꯩ ꯂꯩꯒꯗ꯭ꯔꯣ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯃꯥꯟꯆꯥꯡ ꯂꯩꯒꯦ ꯍꯥꯏꯁꯦ ꯑꯩ ꯑꯣꯄꯟ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯌꯦꯕ ꯊꯤꯒꯠꯄꯤꯌꯨ ꯂꯥꯛꯑꯣ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤ ꯕꯤꯂꯣꯡꯒꯤꯡ ꯂꯩꯒꯦ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯊꯤꯒꯠꯄꯤ ꯂꯥꯛꯑꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯗꯕ ꯌꯥꯗꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯉꯨꯔꯦ ꯍꯥꯏꯕꯒꯤ ꯏꯃꯣꯁꯟ ꯃꯌꯥꯝ ꯀꯞꯅꯤꯡꯕ ꯃꯌꯥꯝ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯅꯥꯀꯣꯏꯅꯅ ꯃꯅꯤꯡꯗ ꯊꯝꯃꯝꯃꯒ ꯑꯗꯨꯝ ꯃꯇꯝꯅ ꯄꯨꯖꯔꯒ ꯑꯗꯨꯝ ꯈꯪꯖꯔꯛꯈꯤꯁꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯄꯩ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯔꯣꯍꯟ ꯐꯤꯂꯦꯝꯁꯤꯒ ꯕꯤꯍꯥꯏꯟ ꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯟꯇꯣꯜ ꯁ꯭ꯇꯣꯔꯤ ꯃꯌꯥꯝꯁꯤꯒ ꯍꯥꯏꯗꯤ ꯑꯅꯤꯁꯦ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯃꯛꯇꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝ ꯊꯤꯅ ꯑꯉꯛꯄ ꯑꯃꯈꯛꯇꯤ ꯑꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ 2027ꯒꯤ ꯏꯂꯦꯛꯁꯟꯗ ꯑꯃꯨꯛ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯈꯛ ꯄꯤꯔꯨꯕꯁꯤꯅ ꯑꯃꯨꯛꯁꯨ ꯑꯩꯗꯤ ꯗꯥ ꯔꯣꯍꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯕꯁꯨ
ꯑꯃꯨꯛꯁꯨ ꯊꯥꯖꯔꯣꯏꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯂꯥꯛꯇꯣꯏꯅꯦꯕ ꯁꯥꯏ ꯃꯇꯥꯡꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯄꯩꯁꯥꯁꯦ ꯍꯣꯏ ꯃꯌꯥꯝꯅ ꯏꯂꯦꯛꯁꯟ ꯂꯦꯞꯄ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯅꯪ ꯄꯩꯁꯥ ꯀꯌꯥꯝ ꯂꯩꯔꯒꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏ ꯍꯪꯉꯦꯕ ꯄꯩꯁꯥ ꯀꯌꯥꯝ ꯂꯩꯔꯒꯦ ꯔꯣꯍꯟꯅ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯀꯦꯗꯀꯣ ꯑꯩ ꯁꯨꯝ ꯉꯁꯤꯁꯦ ꯍꯣꯏ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯄꯤꯔꯃꯤꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ IDP 40-50ꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛꯆꯥꯏꯅꯦꯕ ꯑꯩ ꯆꯦꯡ ꯁꯣꯠꯂꯀꯥꯟꯗ ꯆꯦꯡ ꯋꯥꯜꯂꯀꯥꯟꯗ ꯆꯦꯡ ꯆꯥꯛ ꯄꯤꯖꯕ ꯅꯨꯃꯤꯠ ꯌꯥꯎꯋꯦꯕ ꯁꯤ ꯃꯣꯏꯁꯨ ꯈꯪꯉꯦ ꯃꯣꯏ IDP ꯀꯥꯡꯕꯨꯗꯤ ꯈꯪꯕꯅꯦ ꯃꯣꯏꯁꯤꯀꯣ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯉꯁꯤꯁꯦ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯣꯛꯇ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯊꯛꯇꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯗꯨꯝ ꯇꯧꯃꯤꯟꯅꯩ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯣ ꯑꯩ ꯏꯇꯣꯝꯗꯩ ꯅꯠꯇꯦꯕ ꯑꯩꯈꯣꯏ IDP ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒꯤ ꯑꯋꯥ ꯑꯅꯥꯗꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯏꯅꯦ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏ ꯍꯪꯉꯦꯕ ꯅꯪ ꯄꯩꯁꯥ ꯀꯌꯥꯝ ꯂꯩꯔꯒꯦ ꯔꯣꯍꯟ ꯏꯂꯦꯛꯁꯟ ꯊꯦꯡꯅꯗꯣꯏꯁꯤꯕꯣꯅ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯔ ꯍꯥꯏꯔꯅꯤ ꯑꯩ ꯍꯨꯔꯥꯟ ꯂꯣꯏꯅꯥ ꯑꯝꯇ ꯇꯧꯍꯧꯗꯦ ꯃꯌꯥꯝꯅ ꯑꯩ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯣ ꯄꯤꯔꯒꯁꯨ ꯑꯩ ꯉꯁꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦꯕ ꯑꯩ ꯍꯨꯔꯥꯟ ꯂꯣꯟꯅꯥ ꯊꯕꯛ ꯑꯝꯇ ꯇꯧꯍꯧꯗꯦ ꯑꯩ ꯄ꯭ꯔꯣꯖꯦꯛ ꯂꯧꯍꯧꯗꯦ ꯑꯩ ꯄꯩꯁꯥ ꯍꯨꯔꯥꯜꯍꯧꯗꯦ ꯑꯩ ꯄꯩꯁꯥ ꯍꯨꯔꯥꯜꯂꯝꯃꯒꯕꯨ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯒꯗ꯭ꯔꯣ ꯑꯩ ꯄꯩꯁꯥ ꯍꯨꯔꯥꯜꯂꯝꯃꯒꯕꯨ ꯉꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯄꯩꯁꯥ ꯍꯨꯔꯥꯜꯍꯧꯗꯕꯗꯨꯅꯕꯨ ꯄꯩꯁꯥ ꯃꯤꯒꯤ ꯃꯃꯤꯡꯗ ꯑꯩ ꯄꯩꯁꯥ ꯅꯞꯍꯧꯗꯕꯗꯨꯅꯕꯨ ꯑꯩ ꯆꯥꯍꯧꯗꯕꯗꯨꯅꯕꯨ ꯑꯩ ꯉꯁꯤ ꯁꯤꯗ ꯁꯥꯗꯤꯡꯗ ꯊꯕꯛ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯁꯤ ꯀꯟꯗꯤꯁꯟ ꯂꯩꯅꯤ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯂꯂꯣꯟꯍꯧꯗꯦ ꯁꯦꯡꯅ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯂꯦꯞꯄꯛꯏꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯅꯠꯇꯦ ꯄꯔꯁꯣꯅꯦꯜ ꯑꯦꯟꯃꯤꯇꯤ ꯅꯠꯇꯦ ꯁꯝꯊꯤꯡ ꯁꯝꯋꯦꯔ ꯀꯔꯣꯔ ꯈꯔ ꯂꯩꯔꯀꯥꯟꯗ ꯏꯂꯦꯛꯁꯟ ꯊꯦꯡꯅꯒꯦꯅ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨ ꯃꯣꯏ ꯃꯌꯥꯝ ꯃꯁꯥꯃꯛꯅꯁꯨ ꯍꯥꯏꯔꯤ ꯆꯪꯈꯤꯕ ꯄꯩꯁꯥ ꯍꯥꯏꯁꯤꯗꯤ ꯍꯟꯖꯤꯟꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯍꯧꯁꯥꯅꯤ ꯄꯩꯁꯥꯗꯨ ꯆꯪꯉꯨꯔꯃꯤꯅ ꯀꯔꯣꯔꯗꯣ 5-10 ꯆꯪꯉꯨꯔꯃꯤꯅ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ ꯑꯩꯕꯨ ꯍꯟꯗꯛ ꯃꯌꯥꯝꯅ ꯍꯥꯏ ꯅꯪ ꯐꯥꯒꯤ ꯇꯥꯅꯤ ꯔꯣꯍꯟ ꯇꯧꯒꯅꯨ ꯅꯆꯦ ꯕ꯭ꯔꯤꯟꯗꯥ ꯂꯦꯞꯈ꯭ꯔꯤꯗꯨꯅꯤ ꯀꯥꯗꯦ ꯃꯍꯦꯁ ꯂꯦꯞꯄꯤꯗꯨꯅꯤ ꯀꯥꯗꯦ ꯄꯣꯖꯤꯇꯤꯕ ꯍꯥꯏꯁꯤꯃꯕꯨ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ 100% ꯃꯅꯨꯡꯗ 80%ꯗꯤ ꯑꯩꯈꯣꯏꯗ ꯇꯥꯔꯤꯁꯤ ꯀꯩꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯝꯇ ꯅꯠꯇꯦ ꯅꯪ ꯅꯆꯦ ꯕ꯭ꯔꯤꯟꯗꯥ ꯂꯦꯞꯈ꯭ꯔꯦ ꯐꯥꯒꯤ ꯇꯥꯒꯩꯗꯨꯅꯤ ꯃꯍꯦꯁ ꯂꯦꯞꯈ꯭ꯔꯦ ꯐꯥꯒꯤ ꯇꯥꯒꯩꯗꯨꯅꯤ ꯇꯣꯝꯇꯣꯝ ꯁꯅꯥ ꯇꯥꯔ ꯇꯣꯛꯀꯅꯤ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯇ꯭ꯔꯣꯜ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯁꯨꯝ ꯏꯇꯣꯝꯗꯅ ꯍꯪꯉꯦꯕ ꯐꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯣꯡꯊꯣꯛꯇꯅ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯃꯣꯟꯁꯤꯜꯂ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯇꯥꯒꯦꯗꯤ ꯑꯩ ꯏꯇꯣꯝꯗ ꯅꯠꯇꯦ ꯐꯥꯒꯤ ꯇꯥꯗꯣꯏꯁꯦ ꯅꯣꯏ ꯅꯁꯥꯃꯛꯁꯨ ꯌꯥꯎꯅ ꯂꯣꯏ ꯐꯥꯒꯤ ꯇꯥꯃꯤꯟꯅꯗꯣꯏꯅꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞꯅꯦ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯥꯃꯤꯟꯅꯕ ꯍꯥꯏꯁꯦ ꯂꯣꯏ ꯐꯥꯒꯤꯁꯦ ꯑꯗꯨꯗ ꯄꯨꯔꯥ ꯐꯥꯒꯤ ꯇꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯄꯩꯁꯥꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯔꯤꯌꯦꯂꯤꯇꯤꯗ ꯑꯩ ꯍꯥꯏꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ EMI ꯊꯤꯕ ꯉꯝꯗꯕꯒꯤ NPA ꯇꯥꯕ ꯃꯤ ꯑꯃꯅ ꯒꯥꯔꯤ 5-10 ꯄꯔꯦꯡꯒ ꯊꯧꯔꯀꯥꯟꯗ ꯕꯣꯠ ꯈꯣꯝꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯀꯦꯂꯤꯕꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯦꯄꯥꯁꯤꯇꯤ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯅꯨꯡꯁꯤꯗꯅ ꯃꯁꯥꯅ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯒ ꯊꯧꯔ ꯂꯥꯛꯑꯒꯗꯤ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯗꯤ ꯆꯠꯃꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩ ꯁꯥꯏꯀꯜꯗꯩꯁꯨ ꯍꯧꯗꯣꯛꯆꯔꯛꯄꯅꯤꯅ ꯑꯩ ꯁꯥꯏꯀꯜꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯁꯥꯔꯚꯤꯁꯤꯡ ꯐꯖꯅ ꯇꯧꯍꯟꯈ꯭ꯔꯦ ꯂꯨꯄꯥ 9,900 ꯇꯥꯏꯌꯦꯅ ꯉꯁꯥꯏ ꯕꯤꯜ ꯊꯥꯔꯝꯕꯅꯤ ꯑꯗꯣ ꯑꯩ ꯈꯔ ꯅꯨꯡꯁꯤꯕꯤꯔ ꯃꯥꯜꯂꯦ ꯁꯥꯏꯀꯜ ꯁ꯭ꯇꯣꯔꯗꯨꯅꯁꯨ ꯄꯩꯁꯥ ꯋꯥꯏꯔꯦꯁꯦ ꯈꯪꯐꯩꯗ 2,000 ꯗꯤꯁꯀꯥꯎꯟ ꯇꯧꯕꯤꯔꯦ 3,000 ꯇꯧꯔꯒ ꯑꯩꯁꯦ ꯐꯖꯅ ꯁꯥꯏꯀꯜꯗꯨꯗ ꯑꯩ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯤꯌꯔ ꯕꯦꯒ ꯅꯨꯡ ꯍꯥꯞꯄꯒ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯅꯨꯡꯒ ꯐꯖꯅ ꯍꯥꯞꯄꯒ ꯍꯟꯗꯛꯇꯤ ꯑꯩ ꯏꯂꯦꯛꯁꯟ ꯈꯨꯈꯣꯝꯁꯦ ꯁꯥꯏꯀꯜꯅ ꯆꯠꯇꯅ ꯂꯩꯀꯥꯏꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯁꯨꯅ ꯍꯥꯎꯁ ꯀꯦꯝꯄꯦꯟ ꯇꯧꯔꯒ ꯑꯩ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯐꯦꯁꯇꯨꯜ ꯀꯣ ꯑꯩꯒꯤ ꯁꯥꯏꯟꯕꯣꯔꯗ ꯃꯌꯥꯝ ꯌꯦꯟꯗꯅ ꯈꯣꯠꯇꯅ ꯑꯩ ꯊꯣꯛꯆꯔꯤꯕ ꯔꯤꯖꯟꯁꯦ ꯁꯤꯅꯤ ꯌꯨꯠꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯤꯕꯤꯌꯨ ꯚꯣꯠ ꯄꯤꯕꯤꯌꯨ ꯀꯣ ꯌꯨꯠ ꯍꯥꯏꯕꯁꯤꯅ ꯍꯥꯏꯗꯤ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯇꯣꯏꯅꯤ ꯍꯥꯏꯕꯁꯤꯒꯤ ꯍꯥꯏꯗꯤ ꯑꯑꯣꯟꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯨꯗ ꯑꯩ ꯐꯖꯅ ꯏꯂꯦꯛꯁꯟꯁꯦ ꯊꯦꯡꯅꯅꯤꯡꯉꯤ ꯍꯌꯦꯡ ꯇꯨ ꯕꯤ ꯚꯦꯔꯤ ꯑꯣꯅꯦꯁ ꯑꯦꯟ ꯐ꯭ꯔꯦꯡꯛ ꯋꯤꯠ ꯑꯦꯚ꯭ꯔꯤꯋꯥꯟ ꯄꯩꯁꯥ ꯑꯗꯨꯝ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯑꯗꯨꯝ ꯐꯖꯅ ꯄꯤꯔꯒꯦ ꯂꯦꯞꯄꯣ ꯍꯥꯏꯕ ꯄꯥꯔꯇꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯂꯩꯇꯕ ꯅꯠꯇꯦ ꯇꯧꯕꯗꯕꯨ ꯃꯇꯝꯅ ꯃꯗꯨ ꯄꯣꯔꯛꯈꯤꯅꯤ ꯄ꯭ꯔꯖꯥꯅꯕꯨ ꯄꯥꯝꯃꯗꯤ ꯀꯩꯗꯧꯕ ꯄꯩꯁꯥ ꯆꯪꯗꯣꯏꯅꯣ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯒꯗꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯅ ꯊꯥꯗꯔꯛꯄꯗꯨ ꯆꯥꯛ ꯆꯥꯅꯔꯛꯄꯗꯨ ꯆꯥꯊꯣꯛꯀꯦ ꯚꯣꯠꯇꯤ ꯔꯣꯍꯟꯗ ꯄꯤꯔ ꯂꯣꯏꯔꯦ ꯁꯤ ꯍꯥꯏꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯨ ꯂꯧꯔ ꯂꯣꯏꯔꯦ ꯄꯤꯕꯅ ꯔꯣꯍꯟ ꯅꯪꯉꯣꯟꯗ ꯄꯤꯔ ꯂꯣꯏꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯗꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯍꯥꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯄꯤꯔꯒꯦꯅ ꯂꯥꯛꯄ ꯚꯣꯠꯁꯦ ꯔꯣꯍꯟꯗ ꯄꯤꯔꯒꯦꯅꯀꯣ ꯑꯗꯣ XYZ ꯑꯃꯒꯤ ꯃꯤ ꯑꯃ ꯊꯦꯡꯅꯔꯅꯤ ꯊꯦꯡꯅꯕꯁꯤꯅ ꯍꯥꯏꯔꯅꯤ ꯐꯣꯟ ꯄꯨꯔ ꯆꯪꯉꯣ
ꯑꯩꯈꯣꯏꯗ ꯅꯝꯃꯝꯕ ꯚꯤꯗꯤꯑꯣꯗꯣ ꯄꯨꯊꯣꯔꯛꯑꯣ 15,000 ꯄꯤꯒꯦ ꯍꯥꯏꯗꯣꯏꯅꯦ ꯁꯤꯒꯤ ꯂꯦꯚꯦꯜꯗ ꯍꯧꯖꯤꯛꯁꯦ ꯕꯣꯠ ꯈꯣꯝꯅꯔꯛꯇꯣꯏꯅꯦꯕ ꯕꯣꯠꯁꯦ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯗ ꯕꯣꯠ ꯈꯣꯝꯅꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯅꯣ ꯑꯩꯗꯤ 15,000 ꯍꯥꯏꯁꯤ ꯁꯟꯕꯤ ꯑꯃꯅ ꯍꯦꯟꯅ ꯇꯥꯡꯕ ꯍꯦꯜꯂꯝꯒꯅꯤ 15,000 ꯄꯩꯁꯥꯁꯤꯗꯤꯀꯣ ꯁꯟꯕꯤ ꯑꯃ ꯇꯥꯡꯕ ꯑꯩꯈꯣꯏ ꯁꯟꯕꯤ ꯑꯃꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥꯅ ꯍꯦꯟꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ we are more worth than that ꯍꯥꯏꯔꯒ ꯄ꯭ꯔꯖꯥꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯐꯖꯅ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝ ꯐꯥꯒꯤꯁꯨ ꯑꯗꯨꯝ ꯇꯥꯔ ꯂꯣꯏꯅꯤ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯁꯤꯁꯇꯔ ꯇꯨ ꯕꯤ ꯚꯦꯔꯤ ꯑꯣꯅꯦꯁ ꯋꯤꯠ ꯌꯨ ꯑꯩ ꯃꯅꯤꯄꯨꯔꯗꯗꯤ ꯑꯔꯅꯤꯡ ꯑꯩꯒꯤ ꯂꯩꯇꯦꯕ ꯃꯄꯥꯟꯂꯣꯝꯗ ꯑꯩꯅ ꯆꯠꯂꯒ ꯑꯩꯒꯤ ꯇꯧꯕ ꯌꯥꯕ ꯑꯦꯛꯇꯤꯚꯤꯇꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯑꯩ ꯑꯔꯟ ꯇꯧꯖꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯒꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯄꯦꯟ ꯈꯔ ꯁꯥꯏ ꯃꯃꯥꯡꯗꯁꯨ ꯁꯥꯏ ꯍꯟꯗꯛꯁꯨ ꯁꯥꯏ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ IDP ꯀꯥꯡꯕꯨꯁꯤꯡꯅ ꯁꯥꯏ ꯑꯩꯅ ꯄꯥꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯣꯂꯦꯖ ꯑꯃꯈꯛꯇ ꯆꯠꯀꯥꯟꯁꯤꯗ ꯄꯥꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯔꯣꯍꯟ ꯅꯪ ꯀꯣꯂꯣꯝꯁꯦ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯒꯨꯖꯔꯥꯇꯤꯅꯤ ꯃꯥ ꯃꯁꯥꯗꯣꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯣꯁꯇ ꯂꯨꯄꯥ 5.5 ꯆꯤꯡꯗꯧ ꯃꯥꯜꯂꯦ ꯂꯨꯄꯥ 10 ꯐꯥꯎꯗꯤ ꯌꯣꯟꯅꯤꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯑꯦꯕ ꯀꯣꯂꯣꯝꯁꯦ ꯂꯨꯄꯥ 50 ꯂꯩꯒꯗꯕꯅꯦꯅ ꯃꯤ ꯀꯌꯥꯗ ꯋꯥ ꯉꯥꯡꯒꯦꯒꯦ ꯑꯩꯅ ꯑꯩ ꯃꯤ ꯌꯥꯝꯃꯤꯒꯩ ꯌꯥꯏ ꯍꯥꯏꯕ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯃꯤ 1,200 ꯅꯨꯃꯤꯠ 10ꯅꯤ ꯋꯥ ꯉꯥꯡꯍꯜꯂꯦ ꯅꯨꯃꯤꯠ 10ꯅꯤ ꯋꯥ ꯉꯥꯡꯍꯟ ꯀꯥꯟꯁꯤꯗ ꯃꯤ 19,000 ꯋꯥ ꯉꯥꯡ ꯀꯥꯟꯁꯤꯗ ꯃꯤ 10,10,500 ꯃꯨꯛꯅ ꯀꯣꯂꯣꯝꯁꯦ ꯂꯩꯌꯦ ꯃꯤ 10,10,500ꯗꯨꯅ ꯀꯣꯂꯣꯝ ꯂꯨꯄꯥ 50 ꯄꯤꯕ ꯑꯃꯃꯝ ꯂꯩꯔꯀꯥꯟꯗꯗꯤ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯃꯤꯅ ꯍꯥꯏꯕꯗꯣ ꯈꯗꯥꯡꯅ ꯆꯥꯕ ꯀꯥꯡꯕꯨꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯉꯥꯡꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯐꯪꯕꯒꯤ ꯂꯝꯕꯤꯁꯤꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯖꯥꯠ ꯈꯜꯂꯝꯃꯦꯕ ꯑꯩ ꯃꯅꯤꯄꯨꯔ ꯄꯨꯔꯥ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯒ ꯃꯄꯥꯟꯂꯣꯝꯗ ꯀꯦꯝꯄꯦꯟ ꯑꯗꯨꯝ ꯑꯩꯗꯤ ꯁꯥꯏꯀꯜ ꯊꯧꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯦꯁ ꯁꯤꯁꯇ ꯁꯥꯏꯀꯜ ꯊꯧꯔꯒ ꯑꯦꯋꯦꯔꯅꯦꯁ ꯀꯦꯝꯄꯦꯟꯁꯨ ꯇꯧꯕ ꯑꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯥꯔꯆꯦꯟꯗꯥꯏꯁ ꯄ꯭ꯔꯃꯣꯠ ꯇꯧꯔꯒ ꯐꯟꯗ꯭ꯔꯦꯁ ꯇꯧꯔꯕ ꯍꯥꯏꯕꯗꯨ ꯄꯩꯁꯥ ꯅꯤꯕ ꯅꯠꯇꯕ ꯃꯤꯉꯣꯟꯗ ꯑꯩꯅ ꯄꯨꯖꯔꯤꯕ ꯄ꯭ꯔꯗꯛꯇꯨ ꯃꯐꯝ ꯆꯥꯅ ꯃꯔꯝ ꯆꯥꯅ ꯌꯣꯜꯂꯒ ꯑꯩ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯗ ꯂꯥꯛ ꯈꯔ ꯑꯗꯨꯝ ꯇꯥꯟꯖꯕ ꯑꯩꯅ ꯄ꯭ꯔꯃꯣꯠ ꯇꯧꯔꯤꯕ ꯄ꯭ꯔꯗꯛꯇꯨ ꯁꯥꯔꯤꯕ ꯋꯦꯗꯔ IDP ꯑꯣꯏꯒꯦꯔꯥ ꯗꯤꯁꯦꯕꯜ ꯑꯣꯏꯒꯦꯔꯥ ꯃꯗꯨꯁꯨ ꯑꯗꯨꯝ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯆꯕ ꯑꯗꯨꯒꯤ ꯋꯦꯗꯤ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨꯗꯣ ꯈꯟꯕꯩ ꯃꯍꯨꯠꯇ ꯁꯤꯁꯇꯔ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯃꯅꯤꯄꯨꯔ ꯂꯩꯖꯒꯦ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯃꯦꯟꯗꯦꯠ ꯁꯣꯏꯗꯅ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯁꯦ ꯏꯁꯣꯔꯅꯁꯨ ꯑꯑꯣꯟꯕ ꯑꯃ ꯁꯣꯏꯗꯅ ꯄꯣꯔꯛꯀꯅꯤ ꯃꯅꯤꯄꯨꯔ प्रजा सोइदन ज्ञान तारकी हाइबदुगी थाजजबदुदा हौजिसे लेप्पिनेबको इलेक्शन से थोलैनेबा पॉलिटिकल पार्टी लागा दुम अप्रोच तौबा लेरे तौबदबो अइना हौजिक Okay. Parasida ina daran de kinam ta hangsaning se koi gi party gi matang se panbiri ko aduga youth ki matang sa haiba tare koi gi hojik se youth ki achoba sa fu amadi lai ko koi gi atopa leibak sing da so youth empowerment ki adugum na awon ba puraki ba gi akoi na dum social media da koi gi television da dum thengna da badi natte ba hojik se adu itaraga so koi gi manipur gi context da pusalla kan da koi gi youth se kaya mo gyam na koi gi lairiba manipur gi youth sing sida percentage kaya mo se koi gi atopa leibak sing da purakri ba awon ba samaina purak pangam ga da habsu chauna acho wo hangam khakti orineba aduga party gi matang da hauzi faubda khoi gi party da thazaba gi trust deficit se dum leita bi nate adubu khoi khara hanagi chen chongjaru ba khara di dum maklei adu itaraga su party gi matang su pusala kan da prajamiyam singsna hauzik se national party sing da thazaba gi chang se wala pa ba tare every kai issue ama tholapa matam da adugi warashin purakpa khoi manipur state da ngamdaba aduga center gi yaka yanga leiba adugo gi myam se khoi thengna bani na national party sing se koi thazaba walakpa aduna daro hanna koi gi election de paka dori bese koi party amagi side gi le pakta ba yaroi dori ni koi gi auda praja sing na koi regional party da focus pi hanin bagi koi adum comment pirak pala jagan harak pasu dum yarong ani ko adubu akoi gi manipur sida 2027 gi election sida to kimetik aruba election am khakti oi doni han da kisu le pa de gi hena su lu doni aduna leiba hausi ko ki paira bi ruling or opposition or aduga every party ku dimak se ahen ba yeng di changak toine ba adubu youth singsna akoi gi fazana wakhan ta taragadi youth singsina awon ba ni propangam gadori bane ba adubu party ki matang se la kan da hausi faw gi oina party se akoi gi national party or regional party natraga independent sida decide to bi ka mind to bi aise hojik election campaign chapada house campaign chapa matamda party si matang sima kesum pandre youth vote pibiu sikatani aina hoji am kan pijari message se kai marong ino haraganda di example ni ko hojik akhoi gi kaukta moyang haitare moyang kaukta ji handaki BJP sarkar se moi pamdre
moigi dum mot ta ko mayam je pakak na pam da je BJP gi regime je pam dre so we want a change adu moi congress pami hai si overall kokta gi prajana loi hai I to be very coming frankly to the point housing je BJP gi hana gi ticket ta bot lepam mamna mo ai congress tamu lepaga bot lepa ge hai ka no moi na mo du gi mi du da pi ga ti noi congress bot pi ba na tre noi na sa mangan ja ba ta doi ni because it's just a change of wine bottle do hong ba ta ne yu di ama khak oi ba ko ada si gi patra du da hana tha am do mu kong si patra du thak pa du nungai tre asong gi patra tha o na som nong pisel la ga asom da pi ga ti pura ama ta doi ni alo na ai na hojik pura sin ba thung na ai na kendra da top yang haiji je temate party do di let the people decide let the people decide regional oigara independent oigara even if necessary national party da congress pu oisanu mayam na decision lorok pado adum ai chat ke tawbadabu aina yam kanna moida appeal tawrise whatever aina lepa party do maduda party do su secondary thamaga akhoi oina support tawbiyo youth oina support tawbiyo because at the end of the day youth tuna karak akanda mana alliance tabu oigera opposition dabu oigera independent dabu oigera maduda joint homework ama tawraga puna thabak tawrak potuni darkar leise for example hojik kaino se akhoi gi ai mamang gi da dum example pijage ko akhoi gi hojik se akhoi kokta da congress te lakpiyo haibisidi yamna overall oina dum high re ado aina sumu praja mayam dum hange aina congress te laktre na hosik lei pa ahan gi mayam singsina congress ama phangeu kana noina pi doi vote to ahan angang di pa me hai aduga adum ahan du da pisin taragadi what change are you making change amta make tawdreba aduduna yamna clarity stand amada whatever Rohan na any party laksanu but moi has except BJP except BJP hojiki ruling oiba except BJP se na tabada any party lakpa matam dri Rohan na support tawgani haiba su mass ama dum lai any party independent na lakpo oraga su ana adugi decision do phajana lobi rakanda mi re yenga support tawbiyo naha de yenga support tawbiyo example ni aina haije je hayeng akhoi opposition da leiba naha amana local role do mana hangjin bangam da question mayam do alliance leiba naha amana ti ngang ba yaba gi chances su lakani hojik akhoi gi yamba mahese ai dum personally dum palli jeni ma je bara kai gi no ai marakta mayam hai Rohan je RPI gi wa yang ngange na RPI wa ngang mana ti ai ngang mahesh ki ni mahesh ka RPI gi am khenei at the end of the day I di ma RPI na recognize to banate I recognize him as mahesh thaunau jam mana hantak lobi ba role mayam je akoi di ngang mani na khoi su khange ba mana lojagi ba role mayam tawjagi ba mayam je hoje just the reason because RPI si alliance ama oi haidana mahesh phatte haibadudi madudi ai khitang bap ta tabani haina dum ai di longing ne ba kaigino matamda nganggadaba tawgadaba insingadaba opposition na ngamdaba mayam amada ai maming lawja kanda ko jabi mol na parliament do question am raise tawbado aduda answer pire home ministry na pire in the meantime ojabi mol na hangbada yaukshilawdaba question natraga khuhang mawong manadaba mawong dasu mahesh na home ministry da hangye hangma matam dasu home ministry na madusu being an alliance haigadra moigi khumpham topa pakhuma pire adu itardi ojabi mol na su Manipur gi dang tawini mahesh na su being an alliance Manipur gi dang tawsalaini animak tu na pangsilak padu akoi na appreciate tawom toiba aduda mayam jina adoi su na haiga mahesh ti dum alliance ni man taw ko khuding ma mo logdi haiga di adu su muk soi doni hayeng akoi youth mayam je loin congress se karakani haibsu leite loin regional party de karakani haibsu leite loin independent de karakani haibsu leite khara amana alliance se karakani khara amana wari initiative de karakani khara amana RPI de karakani khara amana congress de karakani adugu youth mayam adugi pura joint oiba effort to pula punchila akanda ne ba yamna reality da higher kanda akhoi gi regional party na chapa matam da regional party na ngangba da taroi do mong do Congress tagi coalition da chatliba youth amana mu ada thangat pa matam da taroi de reason leite madu da ne ba khoi gi Manipur gi joint kaino laktoi se mi gi atopa state ki Tamil Nadu di khoi compare to ya roi mi bije khoi di meeting amam da kro ko thau ani thadari do a khoi di sai da lupa 5,500 gi refreshment sin na ba leijaba na ti wari im da khoi gi regional party se paisa leram ba lem da ba to ba khoi sonjari ba hojik ti ko adu ba khoi gi ba main ultimatum di party aside
winning the election from no matter what independent oigera ama oigera election thoi batune adu election thoi bai je da mayam na sum khalle je ai ngon na ngasi baw hai je sohan nang bu karor se kharam di changani ne lak se khari changani ne du wari da ngang le adu ai na han da gi house campaign chali je paisa sikim ting de mayam na ni re ai pi de sheng na ai house yungi kaino bank loan lobagi guarantor oibiu ga na haya phau yori ni adagi government gi thabak toba mi manang guarantor halus nang di candidate na ngam duini kaina ga hajilak bo yawi ne lakh taru ki loan low ga jam lai lai haya pugum ko adu yadra di ma moin khalli concept to bot to mi atop da pi ge sine adu di dum nung wa lai ro na dum high taf ne adu di ko praja sing na new face pa mi dum hai ko adu tar su new face pam tar ga so gi vote mamang da di election mamang da di new face pa mi hausi le riba ko gi leaders sing se koi pam je thab am da taw je hai adu bu election haidor pa matam da di dum khena da ba contrast dum chat pa hai tar adu swai ma dan se de ko gi hanta ki 2027 election si da ko gi praja sing hausi lauri ba new face pa mi hausi le riba ko gi trend sen da ba youth sing sin na hena focus pira kanda youth sing se am ta di me am ma ga thagat che hai masi ko gi possibility ki chance se oi thok pa ngamni di khan bi bran changa na kitang changes hana mana da changes ka di la kan di ai changes ti phajana la kan na khale sa changes phajana la kan na khale de ai na hoje haje sine ai na hoje haje sine example ni ko ai reality im puthok chara ke congress se mayam na pam deu congress se pam de bjp mayam ta pam deu ko hoi bjp di mayam na kha bai bu tare kha re at least ojabi mol ki hantak mp election de gi torok pasina congress ki di khatang revival hai gadra revivalism se phajana khoi state chela tawbagi mami ure oja oina su nungsibi bagi ade hana su party gi khoi gi tonga na moi keno leijabagi hai tare ko ground da phajana leibagi hojik bjp da mla oiba amana congress sa chonga kanda vote lepe kendra ma ko aduga naha amana regional party da lepe ado kendra gi praja mayam du congress nungsi haidana hojigi bjp da digi chonga iba congress ki nupa da vote pi gadra natraga regional party gi naha du da pi gadra haise mayam na hojite hona question tawba hoba dong ne adagi mo khoni bjp nungsi de na kanna lawrame ado hojik se muka mo regional party da hojigi bjp gi ahanji chonga ga ma regional la lepe adu mayam ji pang thaga as original da ma lepa aba ana hairaga chakhraga di adu ne hai se chamana ba uni tha ido patra khong ba khaktane adu di dum akhoi sane sa mochin jarage sane sa dum wan jarage ha ba chamane adu na hojik tawdoi si di resetting ne pura resetting ha ba di hana gi leram ba mayam ji complete change sama tawna ba hona ba karamba mongda phanayam pirasu phanayam na si haira agasu akhoi tawjara roige akhoi soidana pirage aduga nadaga laushil lago su dum pibagi laushil laga su vote pibadu di akhoi tongan ama pijarage haiba ma adugi change amadi yam takar laigane mana okay am ngai se aduga election gi matang lakpani na khoi gi praja sing gi mindset hai tare khoi gi candidate oina thoklai basina khoi election mamang da di aina election karo matam da election mai pa kanda si myam se tawgani hosike leri ba issue sing je aina center da bukhat kani promises me ama taw hai tare ko dum han da kisu chatnar ga lakpa train hai tare khoi manifesto phong ba ko party gi side da kisu khoina party na sarkar semak tara ga di si gi thabak sing se tawgani ha ba so ko me ama sule du ka khraba matam da hariba thamkriba high kriba promises me am do loinba fulfill to bangam bra haibasis so acha wa hangam khakti oin aduna praja singi mindset is akhoi ne diam thazana piura kanda sumaina torame ma so hana gi dumaina chak manara me aduna regret he hek lak pase do bak yawe dubu 2027 gi election sidi yamna arribam di ore ma da sun daro na so panbi kre aduna if kai gamba daron as a candidate amoina 2027 gi election sida di election je thingna ga doini ko thingna basida if karigamba mai pakpa taragadi mai pakpa su dama oibiu adubu mai pak taragadi hojiki leriba manipur gi current situation sida based or kanda karamba step hana lokhat pigera di khali loselak pone na thami maru ina kwai maru se election mai paklak padune no matter of what happened even alliance tagi oraga su independent day oraga su adai even national party me am nungsi de haiba amadagi oraga su election mai paklak pasini kaigino na hai matam mai pakla aba matam do khata da akoina pamame ba tawningami ba pot me am do implementation to ba chengdoni akoi me am na su khara na dum khangbe adune outspoken oiman be ju ko khonti chari ne masi po che ai ke su hayeng
ꯂꯥꯏꯔꯤꯛ ꯐꯗꯅ ꯑꯩꯈꯣꯏꯅ ꯀꯥꯔꯛꯑꯗꯤ ꯑꯁꯤ ꯀꯩꯁꯨ ꯇꯣꯛꯇꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯁ꯭ꯄꯣꯀꯟ ꯑꯣꯏꯕ ꯄꯣꯠꯁꯦꯀꯣ ꯍꯥꯏꯗꯤ ꯇꯧꯅꯤꯡꯉꯗꯤ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯦ ꯌꯦꯁꯇꯤ ꯌꯦꯁ ꯅꯣꯗꯤ ꯅꯣ ꯍꯥꯏꯅ ꯈꯔ ꯇꯧꯕꯁꯦ ꯍꯣꯏ ꯗꯤꯄ꯭ꯂꯣꯃꯦꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯟꯇꯦꯟ ꯇꯧꯒꯅꯤ ꯇꯧꯕꯗꯕꯨ ꯉꯥꯡꯐꯝ ꯊꯣꯛꯄꯗ ꯍꯥꯏꯐꯝ ꯊꯣꯛꯄꯗ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯑꯦꯛꯖꯥꯝꯄꯜꯅꯤ ꯐꯦꯛ ꯄ꯭ꯔꯣꯃꯤꯁꯦꯁꯁꯦ ꯈꯔ ꯇꯣꯛꯄ ꯇꯥꯔꯦ ꯉꯝꯃꯣꯏꯗꯕ ꯄꯣꯠꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯍꯔꯥꯎꯍꯜꯂꯒ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤ ꯕꯣꯠꯀꯤꯅꯦꯅꯀꯣ ꯇꯧꯔꯒ ꯑꯩ ꯍꯥꯏꯁꯤꯅꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃ ꯑꯣꯏꯕ ꯅꯍꯥꯟ ꯑꯩ ꯒꯦꯔꯦꯟꯇꯔ ꯑꯣꯏꯕꯤꯌꯣ ꯂꯥꯛꯑꯝꯕꯗꯣ ꯑꯁ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣꯅ ꯇꯧꯁꯤꯜꯂꯗꯤ ꯃꯤꯉꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯐꯦꯛ ꯄ꯭ꯔꯣꯃꯤꯁ ꯑꯃꯗꯤ ꯄꯤꯔꯕꯅꯦꯕ ꯕꯣꯠꯇꯨꯒꯤ ꯃꯔꯨꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯍꯥꯟ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯀꯠꯇ ꯍꯥꯏꯒꯦ ꯃꯥꯅ ꯑꯩ ꯕꯣꯠ ꯄꯤꯔꯛꯄ ꯄꯤꯔꯛꯇꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯥꯏꯈꯤꯕ ꯑꯩ ꯉꯝꯃꯣꯏ ꯑꯩꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯨ ꯑꯅꯥꯕꯒꯨꯝꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯅꯥ ꯂꯥꯏꯌꯦꯡ ꯊꯣꯛꯂꯛꯑꯒꯗꯤ ꯄꯩꯁꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯩꯅ ꯈꯪꯅꯖꯕ ꯗꯣꯛꯇꯔꯁꯤꯡꯗ ꯀꯣꯜ ꯇꯧꯕꯅꯤ ꯈꯪꯗꯦ ꯐꯥꯔꯃꯥꯁꯤꯁꯤꯡꯗ ꯀꯣꯜ ꯇꯧꯕꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯐ꯭ꯔꯤꯗ ꯄꯤꯍꯟꯅꯅꯕ ꯈꯣꯠꯅꯍꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃꯗꯤ ꯑꯩ ꯁꯤꯟꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯣꯇꯤꯁ ꯌꯥꯎꯔꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯐꯪꯁꯟ ꯈꯔꯗ ꯑꯩꯁꯦ ꯂꯥꯎꯊꯣꯛꯀꯦꯅ ꯈꯜꯂꯤ ꯕꯣꯟ ꯁꯤꯀ꯭ꯌꯣꯔ ꯀꯧꯕ ꯀꯣꯂꯦꯖ ꯑꯃꯗ ꯑꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯃꯤꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯔꯤꯁꯦ ꯕꯣꯟ ꯁꯤꯀ꯭ꯌꯣꯔ ꯀꯧꯕ ꯋꯨꯃꯦꯟꯒꯤ ꯀꯣꯂꯦꯖ ꯑꯃ ꯆꯦꯟꯅꯥꯏꯗ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ 50 ꯃꯩꯇꯩ ꯃꯔꯛꯇꯒꯤ ꯀꯨꯀꯤꯒꯤꯗꯤ ꯃꯣꯏ 50 ꯑꯃ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯐꯪꯈꯔꯦ ꯃꯣꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯀꯨꯀꯤꯒꯤꯗꯤ ꯖꯔ ꯆꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯌꯥꯝ ꯇꯣꯏ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ 50 ꯑꯃ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯃꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯗꯣꯏꯕ ꯀꯣꯔꯁ ꯐꯤ ꯀꯩ ꯍꯥꯏꯔꯦ ꯁꯥꯇ꯭ꯔꯅ ꯀꯔꯤ ꯄꯨꯊꯣꯛꯀꯅꯤ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯁꯤꯖꯤꯟꯅꯖꯗꯕ ꯄꯣꯠ ꯆꯩ ꯄꯔꯁꯅꯦꯜ ꯑꯦꯛꯁꯄꯦꯟꯁꯇꯨꯝꯗꯤ ꯃꯁꯥꯅ ꯇꯧ ꯇꯥꯔꯦ ꯑꯗꯨꯒ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯐꯤ ꯈꯔꯒ ꯗꯤ ꯃꯥꯅ ꯄꯨꯊꯣꯛꯄ ꯇꯥꯔꯦ ꯁꯤꯃꯗꯤ ꯁꯥꯇ꯭ꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯨꯊꯣꯛꯀꯗꯕ ꯄꯣꯠꯅꯤ ꯍꯥꯏꯗꯅ ꯅꯣꯇꯤꯁꯇꯨꯗ ꯄꯜꯂꯤꯕꯀꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ 12 ꯂꯣꯏꯔꯦ ꯑꯉꯥꯡꯁꯦ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅോ ꯈꯪꯗ꯭ꯔꯦ ꯔꯣꯍꯟ 10,000 ꯈꯛꯇ ꯄꯤꯌꯨꯅꯦ ꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯈꯨꯝꯕ ꯌꯥꯕ ꯄꯥꯈꯨꯝꯁꯦ 10,000ꯗꯤ ꯑꯩ ꯂꯩꯇꯦ ꯅꯣꯏꯅ ꯇꯝꯒꯦ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯀꯣꯂꯦꯖꯁꯤꯗ ꯇꯝꯕꯤꯔꯨꯔꯣ ꯅꯣꯏ ꯃꯥꯗ ꯅꯠꯇꯦ ꯃꯃꯥꯟꯅꯕꯤ ꯌꯥꯎꯔꯒ ꯅꯣꯏ 50 ꯑꯃꯗꯤ ꯑꯩꯅ ꯊꯥꯕ ꯉꯝꯕꯅꯤ ꯁꯤ ꯄꯣꯂꯤꯁꯤ ꯃꯦꯀꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯕ ꯁꯤ ꯄꯣꯂꯤꯁꯤ ꯃꯦꯀꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏ MLA ꯑꯣꯏꯗ꯭ꯔꯤꯉꯩ ꯋꯥꯔꯤꯕꯨꯕ ꯑꯩꯈꯣꯏꯅ ꯔꯥꯖꯅꯤꯇꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯁꯤꯗꯤ ꯑꯩꯅ ꯉꯝꯖꯕꯤꯗ ꯀꯥꯏꯗꯩꯅꯣ ꯀꯣꯂꯦꯖꯁꯦ ꯂꯧꯁꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯍꯪꯅꯗꯅ ꯇꯧꯔ ꯄꯨꯔꯛꯄ ꯌꯥꯕ ꯄꯣꯠꯁꯦ ꯁꯤ ꯄꯣꯂꯤꯁꯤ ꯃꯦꯀꯤꯡꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯔꯥꯖꯅꯤꯇꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯕꯤꯔꯝꯃꯤꯁꯤꯅ ꯁ꯭ꯄꯤꯌꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯗꯨꯗ ꯑꯗꯨꯒꯤ ꯐꯦꯛ ꯄ꯭ꯔꯣꯃꯤꯁ ꯃꯌꯥꯝꯗꯣ ꯄꯤꯁꯤꯜꯂꯒ ꯑꯦꯛꯖꯥꯝꯄꯜꯅꯤ ꯏꯂꯦꯛꯁꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯩ ꯑꯗꯨ ꯇꯧꯔꯛꯑꯒꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝ ꯄꯤꯒꯅꯤ ꯂꯥꯎꯊꯣꯛꯄꯁꯦ ꯌꯥꯝ ꯇꯣꯏ ꯂꯥꯎꯊꯣꯛꯏꯗꯅꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯄ ꯌꯥꯕ ꯍꯥꯏꯕ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯉꯥꯡ 50ꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯦ ꯄꯩꯁా ꯁꯤꯀꯤ ꯑꯃ ꯆꯪꯍꯜꯂꯣꯏꯒꯦ ꯇꯧꯕꯗꯕꯨ ꯅꯣꯇꯤꯁ ꯊꯥꯖꯔꯛꯀꯦ ꯃꯨꯟꯅ ꯄꯥꯕꯤꯌꯨ ꯇꯝꯕ ꯌꯥꯅꯤꯅ ꯈꯟꯕ ꯀꯣꯂꯦꯖ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 50 ꯐꯥꯎꯗꯤ ꯑꯁꯤꯗꯤ ꯑꯩ ꯏꯂꯦꯛꯁꯟꯒꯤ ꯂꯥꯎꯊꯣꯛꯄ ꯅꯠꯇ꯭ꯔꯦ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯗ ꯈꯛꯇꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯊꯥꯡꯃꯩꯕꯟ ꯌꯥꯎꯔꯦ ꯁꯒꯣꯜꯕꯟ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯕꯗꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯈꯇꯪ ꯕꯦꯛꯋꯥꯔꯗ ꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯀꯩꯅꯣ ꯇꯧꯗꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯑꯩ ꯄꯥꯡꯖꯒꯦ ꯁꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯦꯀꯤꯡꯁꯤꯗꯤ ꯑꯩ MLA ꯑꯣꯏꯗ꯭ꯔꯁꯨ ꯔꯥꯖꯅꯤꯇꯤ ꯆꯪꯗ꯭ꯔꯁꯨ ꯑꯩ ꯁꯤ ꯑꯗꯨꯝ ꯄꯣꯔꯛꯄ ꯉꯝꯅꯦꯕ ꯅꯍꯥꯟꯗꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯔꯤꯅꯤ ꯗꯨꯟ ꯁꯪꯁꯀ꯭ꯔꯤꯇꯤ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯃꯣꯏ ꯑꯥꯔꯃꯤꯅꯁꯨ ꯈꯔ ꯑꯩꯒ 9 ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯑꯩꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯅꯁꯨ ꯃꯣꯏꯗ ꯑꯄꯤꯜ ꯇꯧꯔꯦ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯤ ꯄꯣꯠꯁꯦ ꯁꯨꯝ ꯇꯧ ꯂꯩꯕꯁꯤꯗ ꯑꯉꯥꯡ ꯈꯔꯗꯤ ꯑꯩ ꯊꯥꯅꯤꯡꯉꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯔꯣꯍꯟ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯦ ꯅꯪ ꯑꯉꯥꯡ ꯂꯤꯁ ꯊꯥꯕꯤꯔꯣ ꯑꯩ ꯑꯉꯥꯡ ꯂꯤꯁꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯈꯣꯝꯒꯠꯄꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯀோ ꯁ꯭ꯀꯨꯜꯁꯤ ꯌꯥꯎꯔꯒ ꯄꯣꯁꯠ ꯇꯧꯕꯗꯅ ꯀꯅꯥꯝ ꯀꯣꯃꯦꯟ ꯄꯤꯗꯦ ꯀꯅꯥꯝ ꯂꯥꯏꯛ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯁ꯭ꯀꯨल ꯑꯃ ꯂꯩꯔꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯣꯔꯤꯅ ꯑꯩꯅ ꯄꯣꯁꯇ ꯂꯥꯎꯊꯣꯛꯑꯦ ꯑꯗꯨꯗꯗꯤ ꯃꯤꯁꯟ ꯁ꯭ꯀꯨꯜꯂ ꯅꯪꯅ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯄꯨꯁꯤꯟꯈꯤꯗꯣꯏꯔꯥꯅ ꯍꯦꯛꯇ ꯍꯪꯕꯗ ꯑꯗꯣ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯐꯕ ꯑꯗꯨꯝ ꯇꯧꯏ ꯈꯣꯟꯁꯤꯁꯨ ꯑꯗꯨꯝ ꯆꯥꯏ ꯀꯣ ꯑꯗꯨꯝ ꯇꯧꯏ ꯇꯧꯗ꯭ꯔꯁꯨ ꯁ꯭ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯃꯗꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯐꯦꯛꯅꯤ ꯃꯗꯨ ꯐ꯭ꯔꯣꯗꯅꯦꯅ ꯑꯃꯨꯛ ꯇꯧꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯦꯀꯤꯡꯗꯨ ꯐꯖꯅ ꯇꯧꯔꯒ ꯏꯟ ꯀꯦꯄꯥꯁꯤꯇꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯕ ꯑꯩꯅ ꯑꯉꯥꯡ 50 ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯅꯕ MOU ꯑꯃ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯒꯗꯤ why not ꯑꯩꯅ ꯍꯌꯦꯡ ꯂꯦꯖꯤꯁꯂꯦꯇꯔ ꯑꯃ ꯑꯣꯏꯔꯛꯑꯀꯥꯟꯗ I can do more exceeding than this ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯉꯤ ꯍꯥꯏꯖꯤꯟꯕ ꯑꯃꯁꯨ ꯆꯪꯉꯤ ꯊꯤꯕ ꯑꯃꯁꯨ ꯆꯪꯉꯤ ꯑꯗꯨꯅ ꯄꯩꯁꯥ ꯈꯛꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯦꯀꯤꯡꯗꯨꯅꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯔꯛꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯑꯗꯨꯒꯤꯅ ꯑꯩ ꯑꯗꯨ ꯌꯦꯟꯒꯅꯤ ꯑꯗꯥ ꯌꯦꯡꯒꯅꯤꯒꯤ ꯑꯗꯨꯒꯤ ꯐꯦꯛ ꯄ꯭ꯔꯣꯃꯤꯁꯦꯁꯇꯨꯗꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯔꯤꯌꯦꯂꯤꯇꯤꯗ ꯊꯕꯛ ꯑꯣꯟꯊꯣꯛꯄ ꯌꯥꯕꯗꯨꯗꯤ we will definitely do and turn it into action. ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ
ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯈꯜꯂꯣꯟ ꯑꯅꯤꯈꯛꯀꯤ ꯗꯤꯐꯔꯦꯟꯁ ꯑꯃꯈꯛ ꯂꯩ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯅꯣ ꯍꯥꯏꯕꯗ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯏꯔꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯑꯃꯨꯛꯀ ꯍꯟꯅ ꯆꯪꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯁꯦ ꯐꯥꯎꯗꯅ ꯀꯨꯀꯤꯁꯨ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯍꯟꯕ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯊꯥꯖꯖꯔꯒ different peaceꯀꯤ alternative measure means ꯑꯃ ꯂꯧꯕ group ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯕꯨꯁꯨ ꯊꯥꯖꯖꯕ ꯑꯆꯧꯕ society section of ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ societyꯁꯦ ꯂꯩꯕ different ethnic group ꯃꯩꯇꯩ even ꯅꯥꯒꯥꯗꯒꯤ ꯅꯦꯄꯥꯂꯤꯗꯒꯤ ꯌꯥꯎꯕ group ꯑꯃ ꯂꯩ group ꯑꯃꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯤ ꯂꯥꯟꯁꯤ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯍꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯅꯔꯒ ꯇꯨꯝꯅ ꯍꯥꯠꯅꯕꯅꯤ ꯈꯪꯗꯦ ꯇꯨꯝꯅ ꯐꯨꯒꯥꯏꯅꯕꯅꯤ ꯈꯪꯗꯦ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯜꯇꯔꯅꯦꯇꯤቭ ꯃꯤꯟꯁ ꯍꯦꯛ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏ ꯑꯦꯒꯦꯟꯁꯇ ꯂꯩꯒꯅꯤ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒꯤ ꯑꯆꯧꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯦꯟ ꯀꯣꯟꯐ꯭ꯂꯤꯛ ꯑꯃ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯦꯖꯤꯁꯂꯦꯇꯔ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗ ꯂꯧꯒꯗꯧꯔꯤꯕ ꯁ꯭ꯇꯦꯞꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒꯤ ꯀꯣꯟꯁꯦꯟꯁꯦ ꯐꯖꯅ ꯂꯧꯔꯕ ꯃꯇꯨꯡꯗ what alternative what means or ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯊꯥꯡꯗꯣꯏ ꯈꯣꯡꯁꯦ ꯅꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯊꯥꯡꯉꯀꯥꯟꯗ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯁꯨꯝ idea of ꯃꯅꯤꯄꯨꯔꯒ ꯍꯥꯏꯁꯤ ꯌꯥꯅꯤꯡꯗꯕ ꯃꯤ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯎꯔꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯡꯗꯦ ꯑꯃꯔꯣꯝꯗ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯒꯁꯨ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯔꯚꯥꯏꯚꯦꯜ ꯁ꯭ꯇꯦꯇꯁꯁꯦ ꯌꯥꯔꯣꯏꯀꯣ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯁꯤꯒꯤ ꯇ꯭ꯔꯥꯏꯄꯇꯥꯏꯠꯀꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩꯁꯦ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯥꯍꯜꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯗꯤ ꯇꯨꯝꯅ ꯍꯥꯠꯂꯅꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯎꯕꯗ ꯀꯥꯞꯄꯅꯤ ꯍꯥꯠꯂꯅꯤꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯔꯣꯡꯂꯤ ꯄ꯭ꯔꯨꯐ ꯇꯧꯔꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯇꯁꯦꯡꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉꯤꯈꯩ ꯑꯩꯈꯣꯏꯗꯤ ꯈꯨꯝꯃꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯇꯧꯔꯛꯏꯈꯩ ꯃꯔꯩ ꯌꯦꯠꯂꯅꯤ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯈꯔꯗꯤ ꯂꯧꯗꯕ ꯌꯥꯗꯦ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯀꯅꯤ 2027ꯁꯤ ꯃꯇꯨꯡꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛꯂꯣꯟ ꯁꯤꯜꯂꯛꯑ ꯃꯇꯨꯡꯁꯤꯗ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨ CSOꯁꯤꯡ intellectual circleꯁꯤꯡꯁꯤꯒꯤ ꯃꯣꯠꯇꯨ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯂꯧꯔꯛꯀꯗꯣꯏ ꯗꯤꯁꯤꯖꯟꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯃꯌꯥꯝꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯁꯤ ꯔꯤꯂꯥꯏꯑꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯃꯁꯤ ꯑꯦꯛꯁꯦꯞꯇꯦꯠ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ munna khallaba matungda maduda steps lowbaduna khwaidagi chumba pot oigani aina haijabasini fake promises se yari tawroidabne because praja sidi amorom da praja pangne koi praja pangbaduna bu fake promises da char amuk thajaba ngale ga mo o ma du tawni asuli tawrasi na char du da thajaba du da akhoi si ethical voting adagi yamna systematic oiba akhoi gi ethics yauba reasoning yauba bot copy si adu da pihodri ne ba akhoi se aduna aina hojik IDP loina ne anta gi sida aina bot pi da dawni hai matam da madu statement da yam phajaba statement oibi yai practically on thorok pada madu reasonable oiba pot nate aduna aina promise to ba yabase legislator da la matam da hojik akhoi gi mobile canteen gi program si example ni ai mi cham kun muk thabak pijari aina lai phadana legislator da la kan da di mi masing ni changa de hengal an baduti ai ngamba pot ne being in my power hai tare ko hajigi school expand tok thorak tana kaudana meeting sindana khotana torga aina ngamba pot ne adumaina katang ethical oiba reasonable oiba mong da khoi se thabak tawminasi haba thamjage duga aina aroi boina apilam tang tawjaning mase loisin jarak pada nahadi pame haba adimu party su mu nungsi haba ado naha pame dana naha duna independent oina lepa akanda congress BJP na sum tawlegadi adom gi apambado phangoi ade muksum haige congress se we never know ai karma party da lep toino se ai predict tawba ngamde aduduna somewhere or the other ngasai akoina youth mayam singsina akoina khangjaba ma delay because
ꯀꯣꯡꯒ꯭ꯔꯦꯁꯇꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ JDU-ꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯤ BJP ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯦꯅ ꯑꯗꯨꯝ ꯋꯥꯈꯜꯁꯤꯗꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯏꯚꯟ RPI ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯒꯦꯔꯥ ꯔꯤꯖꯅꯦꯜ ꯑꯣꯏꯔꯛꯀꯦꯔꯥ ꯀꯥꯔꯛꯄꯗꯣ ꯃꯔꯨꯅꯦ ꯀꯥꯔꯛꯑꯕ ꯃꯇꯝꯗꯨꯗ ꯖꯣꯏꯟꯠꯂꯤ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯉꯁꯤ ꯑꯃꯔꯣꯝꯗ ꯅꯤꯇꯤꯁ ꯀꯨꯃꯥꯔꯁꯦ JDU-ꯁꯦ ꯑꯦꯂꯥꯏꯟꯁꯁꯦ ꯍꯥꯏꯖꯕ ꯋꯥꯅꯤꯅꯦ ꯃꯥ ꯃꯣꯗꯤꯒ ꯌꯦꯠꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯣꯗꯤꯒ ꯇꯞꯇꯥꯏ ꯌꯦꯠꯅꯩ ꯃꯥ ꯃꯥꯒꯤ ꯌꯦꯠꯐꯝ ꯊꯣꯛꯄ ꯑꯦꯂꯥꯏꯟꯁ ꯑꯃ ꯑꯣꯏꯅ ꯃꯥ ꯌꯦꯠꯐꯝ ꯊꯣꯛꯄꯗꯨꯗ ꯑꯦꯂꯥꯏꯟꯁꯇꯨꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯅꯠꯇ꯭ꯔꯒ ꯑꯦꯂꯥꯏꯟꯁꯇꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯤꯌꯣꯁꯇꯣ ꯉꯥꯛꯂꯛꯇ꯭ꯔꯒꯗꯤ ꯑꯦꯂꯥꯏꯟꯁ ꯀꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒꯤꯅꯁꯨ ꯑꯆꯧꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯏꯟꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯂꯥꯛꯏꯅꯦꯕ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯁꯤꯗꯤ ꯃꯋꯥ ꯂꯧꯗꯦꯅ ꯑꯗꯨꯝ ꯂꯩꯒ꯭ꯔꯗꯧꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯨꯠ ꯃꯌꯥꯝ ꯀꯥꯍꯟꯕꯤꯔꯛꯑꯣ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯈꯔ ꯉꯥꯡꯕ ꯉꯝꯕ ꯃꯤꯁꯨ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯁꯨꯝ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯈꯥ ꯇꯥꯕꯅꯤ ꯑꯩꯕꯨ ꯉꯁꯤ ꯃꯃꯤꯡ ꯈꯔ ꯂꯧꯈꯠꯆꯧ ꯍꯥꯏꯔꯒꯗꯤ ꯅꯍꯥꯁꯤꯡꯁꯦ ꯀꯥꯍꯟꯕꯤꯔꯛꯎ ꯌꯥꯝꯕ ꯃꯍꯦꯁ ꯅꯣ ꯃꯦꯇꯔ ꯑꯣꯐ ꯋꯥꯠ ꯑꯩ ꯑꯦꯅꯤ ꯄꯥꯔꯇꯤꯗ ꯑꯩ ꯆꯪꯉꯛꯄ ꯌꯥꯏ ꯕꯠ ꯑꯩ ꯃꯥꯗꯤ ꯀꯥꯍꯟꯅꯤꯡꯉꯤ ꯗꯤꯁꯄꯥꯏꯠ ꯑꯣꯐ ꯑꯩ ꯄꯥꯔꯇꯤ ꯂꯥꯏꯟ ꯅꯥꯏꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦ ꯕ꯭ꯔꯤꯟꯗꯥ ꯂꯦꯞꯀꯅꯦꯅ ꯇꯥꯏ ꯏꯆꯦ ꯕ꯭ꯔꯤꯟꯗꯥ ꯀꯥꯕ ꯑꯣꯏꯕꯤꯔꯛꯑꯣ ꯀꯣ ꯑꯗꯒꯤ ꯅꯍꯥꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯣꯄꯤꯂꯥꯜꯁꯦ ꯂꯦꯞꯄꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯣꯏꯗꯣꯏꯅꯦꯕ ꯄꯣꯄꯤꯂꯥꯔꯁꯦ ꯐꯅꯌꯥꯝ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯔꯒꯁꯨ ꯃꯥ ꯅꯍꯥꯒꯤ ꯚꯣꯏꯁ ꯑꯣꯏꯗꯣꯏꯅꯤ ꯏꯆꯦ ꯕ꯭ꯔꯤꯟꯗꯥꯁꯨ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯄꯥꯔꯇꯤ ꯃꯥ ꯀꯥꯔꯛꯄ ꯃꯇꯝꯗ ꯏꯠꯁ ꯒꯣꯏꯡ ꯇꯨ ꯕꯤ ꯑ ꯕꯤగ్ ꯚꯣꯏꯁ ꯐꯣꯔ ꯗ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯌꯥꯝꯕ ꯃꯍꯦꯁꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯥ ꯃꯁꯥꯃꯛꯅꯁꯨ ꯍꯥꯏꯖꯩꯗꯨꯅꯤ ꯁꯦꯟꯇꯔꯗ ꯉꯥꯡꯁꯤ ꯍꯥꯏꯁꯤ ꯇꯥꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯅꯋꯥ ꯂꯧꯗꯦ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯍꯥꯏꯔ ꯉꯝꯕꯩ ꯃꯉꯣꯟꯗ ꯒꯠꯁ ꯂꯩꯗꯣ ꯃꯗꯨ ꯔꯦꯁꯄꯦꯛ ꯇꯧꯁꯦꯕ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯃꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯈꯔ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯗꯨꯝ ꯈꯔ ꯐꯤꯡꯒꯟꯕꯅꯤꯅ ꯑꯗꯨꯝ ꯔꯤꯖꯥꯏꯟꯒ ꯊꯣꯛ ꯇꯧꯊꯣꯛꯏꯗꯣ ꯔꯤꯖꯟ ꯂꯩꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯃꯦꯟꯇꯦꯟ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯅ ꯐꯖꯅ ꯑꯃꯨꯛꯇꯪꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯆꯤꯟꯗ ꯈꯛ ꯌꯨꯠ ꯍꯥꯏꯔꯒ ꯍꯥꯟꯅꯒꯤ ꯑꯔꯤ ꯑꯅꯧꯗꯨ ꯄꯥꯔꯇꯤ ꯈꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯒ ꯃꯤꯗꯨ ꯁꯨꯝ ꯊꯥꯒꯠꯂꯩꯔꯗꯤ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯑꯑꯣꯟꯕ ꯑꯃꯇꯪꯗꯤ ꯄꯨꯔꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟꯗꯁꯨ ꯂꯥꯛꯆꯔꯕꯅꯤ나 ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯌꯨꯠ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯁꯃꯥꯖꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯑꯣꯟꯕ ꯄꯨꯖꯔꯛꯈꯤꯒꯦ ꯈꯟꯅꯕ ꯆꯩꯅꯕ ꯌꯥꯔꯤꯈꯩ ꯊꯣꯛꯍꯟꯒꯨꯝꯁꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯔꯕꯁꯨ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯣꯏꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕ ꯑꯄꯤꯜꯁꯤꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯔꯣꯟꯅꯁꯨ ꯌꯥꯝ ꯐꯖꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯐꯦꯁ ꯌꯨꯠꯇ ꯄꯥꯋꯔ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯐꯦꯁ ꯌꯨꯠꯁꯤꯡꯁꯦ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯌꯦꯠꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯅ ꯀꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯚꯣꯏꯁꯁꯦ ꯑꯃꯨꯛꯇꯗꯤ ꯁꯦꯟꯇꯔꯗ ꯇꯥꯍꯟꯁꯤ